ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔ ꯁ꯭ꯌꯥꯝ ꯍꯧꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤ ꯃꯥꯂꯦꯝꯗ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯀꯅꯥꯁꯨ ꯅꯤꯡꯕ ꯊꯨꯡꯕ ꯂꯩꯇꯦ꯫ ꯅꯤꯡꯖꯕꯅ ꯑꯃ, ꯇꯝꯂꯝꯕꯅ ꯑꯃꯅꯤ꯫ ꯃꯤꯑꯣꯏꯕꯅ ꯃꯆꯥ ꯄꯣꯛꯅꯔꯤꯕꯁꯤ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯀꯥꯟꯗ ꯑꯃꯨꯛ ꯃꯆꯥꯁꯤꯡꯅ ꯁꯦꯕꯥ ꯑꯃꯨꯛ ꯇꯧꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯅ ꯇꯝꯂꯝꯗ꯭ꯔꯕꯗꯤ ꯃꯆꯥ ꯃꯃꯧꯕꯨ ꯑꯣꯠꯂꯒ ꯈꯨꯅꯨ ꯈꯣꯡꯕꯒꯨꯝ ꯈꯣꯡꯕ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯍꯟꯕꯤ ꯂꯨꯈ꯭ꯔꯥꯅꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯆꯤꯡꯈꯩ ꯀꯧꯔꯝꯃꯤ꯫ ꯆꯤꯡꯈꯩ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤꯅꯤ꯫ ꯃꯃꯥ ꯃꯆꯥ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯆꯤꯡꯈꯩ, ꯏꯃꯥꯒ ꯉꯁꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯀꯩꯅꯣ ꯏꯃꯥ, ꯀꯔꯤ ꯋꯥꯔꯤꯅꯣ? ꯌꯥꯝ ꯂꯨꯕ ꯋꯥꯔꯤꯒ ꯃꯥꯜꯂꯤꯀꯣ꯫ ꯃꯥꯅꯤ, ꯂꯨꯕ ꯍꯥꯏꯕꯕꯨꯅꯦ ꯌꯥꯝꯅ ꯂꯨꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯅꯤ꯫ ꯏꯃꯥꯒꯤ ꯌꯥꯝ ꯂꯨꯕ ꯋꯥꯔꯤꯗꯣ ꯑꯩ ꯇꯥꯕ ꯍꯩꯅꯗꯧ ꯃꯥꯟꯗꯦꯕꯣ꯫ ꯍꯩꯅꯅꯤ, ꯍꯩꯅꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯛ ꯂꯨꯕ ꯋꯥꯔꯤꯗꯣ ꯅꯍꯥꯟꯈꯩ ꯀꯥꯏ ꯊꯝꯃꯨꯒꯦ? ꯍꯩꯔꯣ ꯇꯥꯔꯒꯦ ꯏꯃꯥ꯫ ꯅꯪ ꯄꯥꯕ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯏꯃꯥꯅ ꯅꯪꯕꯨ ꯏ ꯃꯇꯨꯝꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯀꯌꯥꯗ ꯋꯥꯅ ꯌꯣꯛꯂꯛꯄ꯫ ꯑꯗꯨꯕꯨꯅꯦ, ꯋꯥꯔꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯅꯪꯒꯤ ꯅꯇꯧ ꯌꯦꯡꯂꯒ ꯏꯃꯥꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯔꯤꯕꯅꯤ꯫ ꯃꯃꯥꯅ ꯃꯆꯥꯒꯤ ꯍꯣꯠꯅꯕꯕꯨ ꯑꯋꯥꯕ ꯀꯧꯗꯦ ꯍꯥꯏꯅꯩ꯫ ꯑꯗꯨꯅ ꯏꯃꯥ ꯋꯥꯗꯦ꯫ ꯑꯁ, ꯏꯃꯥꯒꯤꯁꯤꯗꯤ ꯃꯅꯨꯡꯗ ꯃꯔꯧ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ꯫ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯤ ꯏꯃꯥꯅ ꯅꯪꯕꯨ ꯃꯤꯒꯤ ꯊꯕꯛ ꯁꯨꯗꯅ ꯉꯝꯅꯕ ꯍꯣꯠꯅꯗꯨꯅ ꯊꯥꯛꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯤ, ꯄꯥꯡꯒꯜ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩ ꯏꯃꯧꯒꯤ ꯁꯦꯕꯥ ꯄꯥꯝꯂꯛꯂꯤ꯫ ꯏꯃꯥꯅ ꯀꯜꯂꯤꯉꯩꯁꯤꯗ ꯅꯪ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯏꯃꯥꯅ꯫ ꯑꯁ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯃꯥꯅ ꯌꯥꯝ ꯂꯨꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯅꯤ ꯀꯥꯏꯅ ꯍꯥꯏꯗꯣ꯫ ꯍꯥꯏ ꯑꯉꯥꯎꯕꯧ, ꯃꯁꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯅꯤꯅꯦ꯫ ꯃꯁꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯀꯧꯏꯅꯦꯍꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯅꯨꯄꯤ ꯊꯤꯗꯅ ꯑꯃꯨꯛ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯁꯟꯗꯣꯛꯇꯅ ꯏꯃꯨꯡꯁꯤꯗ ꯈꯣꯡꯒꯨꯜ ꯃꯨꯠꯇꯅꯕ ꯇꯧꯒꯗꯕꯅꯤ꯫ ꯃꯁꯤꯅꯤꯅꯦꯍꯦ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯍꯥꯏꯔꯤꯕꯁꯦ꯫ ꯏꯃꯥꯒꯤ ꯋꯥꯗꯣ ꯈꯤꯇꯪꯒ ꯈꯟꯊꯈꯣꯗ꯫ ꯑꯩ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯕ ꯉꯝꯈꯤꯔꯣꯏ꯫ ꯍꯥꯏ, ꯀꯔꯤ ꯑꯃꯨꯛ ꯈꯟꯊꯈꯣ ꯍꯥꯏꯕꯅꯣ? ꯅꯪ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯕ ꯃꯇꯝ ꯆꯞ ꯆꯥꯔꯕꯅꯤ꯫ ꯏꯃꯥꯅ ꯈꯪꯗꯅ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯗꯨꯏꯁꯨ ꯏꯃꯥ, ꯑꯩ ꯄꯥꯈꯪ ꯈꯤꯇꯪꯗꯤ ꯑꯣꯏꯈꯤꯒꯦ ꯀꯩꯗꯧꯔꯒꯦ? ꯃꯥ, ꯍꯌꯦꯡ ꯅꯨꯄꯤ ꯊꯤꯔꯨꯔꯒ ꯅꯨꯄꯤꯗꯨꯅ ꯃꯁꯤꯗ ꯇꯧꯔꯛꯀꯗꯕ ꯃꯌꯥꯝꯗꯣ ꯑꯩ ꯈꯪꯉꯤꯕ꯫ ꯏꯅꯤꯡꯇꯝꯅ ꯆꯠꯄꯒ ꯌꯥꯔꯣꯏꯗ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯀꯥꯏꯗꯅꯣꯒ ꯍꯜꯂꯛꯇ꯭ꯔꯤꯕꯒ ꯀꯥꯏꯅ꯫ ꯑꯁ, ꯍꯩꯅꯗꯦꯗ ꯏꯃꯥ꯫ ꯈꯣꯡꯀꯥꯞ ꯑꯃ ꯀꯥꯟꯕ ꯌꯥꯔꯣꯏꯗ꯭ꯔꯤꯕꯅꯤ꯫ ꯑꯣ, ꯑꯗꯨ ꯈꯜꯂꯨꯅꯣ꯫ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜ ꯂꯩꯔꯕꯗꯤ ꯅꯪꯕꯨ ꯅꯨꯄꯤ ꯊꯤꯗꯕꯤ ꯇꯣꯛꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯥ? ꯏꯃꯥ ꯏꯆꯥꯈꯛ ꯂꯩꯕꯁꯤꯗ ꯅꯪ ꯑꯃꯨꯛ ꯅꯨꯄꯤ ꯊꯤꯗ꯭ꯔꯗꯤ ꯁꯥꯒꯩꯁꯦ ꯑꯗꯨꯝ ꯃꯨꯠꯈꯤꯕ ꯇꯥꯕ꯫ ꯏꯃꯥ ꯏꯆꯥ ꯍꯤꯡꯂꯝꯃꯤ ꯍꯥꯏꯕꯁꯦ ꯈꯪꯉꯔꯣꯏ ꯍꯥꯏꯕ꯫ ꯑꯩꯁꯨ ꯈꯪꯉꯤꯕ, ꯏꯃꯥꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯍꯥꯏ, ꯉꯥꯡꯗ ꯌꯥꯔꯤꯕ꯭ꯔꯣ ꯁꯤꯕꯣ? ꯃꯁꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯅꯊꯧ ꯑꯃꯅꯤ ꯈꯪꯉꯕ? ꯏꯃꯥ, ꯀꯣꯟꯅ ꯉꯥꯡꯅꯔꯁꯤ, ꯑꯩ ꯊꯕꯛ ꯊꯦꯡꯉꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯈꯩ ꯆꯠꯈ꯭ꯔꯦ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯋꯥ ꯑꯃꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯉꯥꯡꯅꯕ ꯌꯥꯔꯣꯏꯗꯕꯅꯤ꯫ ꯁꯣꯝꯗꯅ ꯃꯅꯤꯒ ꯊꯣꯏꯕꯤꯒ ꯃꯣꯏ ꯑꯅꯤꯁꯨ ꯂꯨꯍꯣꯡꯕ ꯀꯨꯏꯔꯤ꯫ ꯆꯍꯤ 2-3 ꯁꯨꯔꯤ꯫ ꯃꯅꯤ ꯆꯤꯡꯈꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯅꯤ꯫ ꯃꯣꯏ ꯑꯅꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯄꯅꯤ꯫ ꯈꯨꯟ ꯂꯥꯞꯅꯔꯕꯁꯨ ꯅꯣꯡꯃꯒꯤ ꯇꯤꯟꯅꯕ ꯇꯣꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯅꯤ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯅꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯃꯅꯤꯒꯤꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯔꯤ꯫ ꯃꯃꯥ ꯃꯦꯝꯆꯥꯅ ꯃꯃꯧ ꯊꯣꯏꯕꯤꯕꯨ ꯇꯥꯊꯤꯕꯗ ꯂꯣꯏꯔꯤ, ꯃꯆꯥ ꯌꯥꯎꯗꯕꯒꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤ, ꯃꯅꯦꯝꯅ ꯉꯥꯡꯕꯗꯨ ꯃꯥ ꯀꯌꯥ ꯁꯥꯎꯖꯗꯦ, ꯃꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯦꯝꯆꯥꯅ, ꯏꯃꯥꯒꯤ ꯃꯅꯤꯌꯥ, ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ? ꯏꯃꯥꯅ ꯍꯥꯏꯕꯁꯤ ꯅꯪ ꯁꯨꯛꯂꯧ ꯂꯧꯗꯦꯗꯀꯣ? ꯅꯠꯇꯦ, ꯅꯆꯤꯟ ꯅꯅꯥꯎ 2 ꯁꯨꯕꯁꯨ ꯅꯠꯇꯦ, ꯅꯇꯣꯝꯇꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯁꯤ ꯏꯃꯥꯅ ꯅꯇꯣꯝꯇ ꯄꯣꯛꯏ ꯍꯥꯏꯗꯅ, ꯏꯃꯥꯒꯤ ꯐꯤꯖꯤꯒꯤ ꯃꯅꯤꯅꯤ ꯍꯥꯏꯗꯅ, ꯃꯅꯤ ꯍꯥꯏꯗꯅ ꯅꯨꯡꯁꯤꯅ ꯊꯣꯜꯂꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯃꯤꯡꯁꯦ, ꯅꯪꯅ ꯑꯃꯨꯛ ꯅꯆꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯏꯃꯥꯗꯤ ꯂꯣꯏꯔꯦꯅꯦ ꯍꯥ? ꯑꯁ, ꯏꯃꯥ, ꯅꯪꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯑꯁꯦꯡꯕ꯫ ꯇꯟꯕ ꯑꯃ ꯌꯥꯎꯏꯀꯣ꯫ ꯀꯔꯤꯒꯤ ꯇꯟꯕ? ꯍꯥ? ꯅꯠꯇꯦ, ꯀꯔꯤꯒꯤ ꯇꯜꯂꯤꯕꯅꯣꯕ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯣꯏꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕꯅꯤꯅꯦ꯫ ꯀꯔꯤꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕꯅꯣ?
ꯂꯥꯏꯅ ꯇꯝꯕ ꯃꯈꯣꯏꯒꯤꯁꯨ ꯃꯔꯥꯏꯅ ꯂꯥꯛꯆꯅꯤ ꯍꯥꯏ ꯃꯤꯅ ꯍꯣꯠꯅꯗꯅ ꯂꯥꯏꯅ ꯇꯝꯕ ꯌꯥꯔꯣꯏꯅꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯁꯦ ꯃꯣꯏꯒꯨꯝꯕꯁꯤꯅꯤꯀꯣ ꯐꯧꯗ ꯍꯥꯏꯔꯒ ꯐꯧꯍꯥꯝ ꯍꯥꯏꯅꯔꯤꯁꯦ ꯃꯔꯨ ꯂꯧꯕ ꯆꯥꯔ ꯂꯧꯕ ꯌꯥꯗꯕꯁꯦ ꯑꯗꯨꯅ ꯅꯁꯥ ꯅꯍꯥ ꯑꯣꯏꯔꯤꯀꯥꯟꯗ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨꯀꯣ ꯑꯃ ꯊꯤꯅꯕ ꯇꯧ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤ ꯊꯣꯏꯕꯤ ꯀꯥꯗ ꯇꯥꯔꯤ ꯑꯁꯨꯝꯅ ꯈꯜꯂꯤ ꯏꯃꯥ ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ ꯅꯃꯧꯗ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯏꯃꯥ ꯅꯪꯅ ꯈꯪꯕꯤꯗꯦꯗꯀꯣ ꯑꯩꯁꯨ ꯏꯆꯥꯗꯨ ꯌꯥꯎꯅꯤꯡꯉꯤ ꯏꯃꯥ ꯑꯗꯨꯕꯨ ꯅꯃꯧꯒꯤ ꯂꯥꯏꯕꯛꯇꯗꯤ ꯃꯄꯨ ꯃꯥꯅ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯤ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯌꯨꯝ ꯄꯥꯜꯂꯒ ꯃꯆꯥ ꯌꯥꯎꯅꯤꯡꯗꯕ ꯌꯥꯎꯒꯗꯒꯦ ꯑꯩꯁꯨ ꯍꯣꯠꯅꯕ ꯌꯥꯕꯗꯤ ꯍꯣꯠꯅꯔꯤꯗꯅ ꯃꯁꯦ ꯏꯃꯥ ꯅꯪꯅ ꯀꯔꯤꯝꯇ ꯈꯪꯕꯤꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯏꯃꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯃꯇꯣꯝꯗ ꯄꯤꯔꯥꯡ ꯁꯤꯟꯊꯥꯅ ꯀꯞꯇꯨꯅ ꯈꯥꯡꯂꯤ ꯃꯦꯝꯆꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯣꯏ ꯃꯄꯥꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯤ ꯂꯥꯜꯂꯦ ꯍꯥꯏꯗꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯅꯆꯥꯗ ꯑꯩꯅ ꯍꯥꯏꯕꯁꯤ ꯃꯥ ꯀꯌా ꯊꯧꯁꯥꯗꯦ ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯥꯗꯅ ꯂꯩꯔꯤꯗꯨꯕꯣ ꯈꯨꯟꯖꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯃꯥ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯗꯣ ꯑꯩꯁꯨ ꯇꯥꯏꯅꯦꯍꯦ ꯑꯗꯨꯕꯨ ꯑꯩꯁꯦ ꯉꯥꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯗ ꯏꯁꯤꯡꯗ ꯄꯜꯂꯤ ꯍꯥꯏꯕꯗꯣ ꯇꯧ ꯂꯩꯔꯦꯅꯦ ꯑꯩꯁꯨ ꯈꯪꯉꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯔꯥꯏꯕꯛ ꯊꯤ ꯃꯆꯥ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯧ ꯅꯨꯄꯤꯁꯦ ꯀꯔꯝꯅ ꯃꯥꯕꯨ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯟꯒꯅꯤ ꯅꯣꯡꯃꯇ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯗꯦ ꯃꯧ ꯑꯃꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯉꯥꯛꯅ ꯑꯁꯨꯛ ꯐꯖꯅ ꯆꯠꯂꯤꯕ ꯏꯃꯧꯁꯤꯗ ꯑꯩ ꯋꯥ ꯍꯥꯏꯕ ꯉꯝꯗꯦꯅꯦ ꯃꯃꯥ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯗꯅ ꯑꯁꯨꯝ ꯂꯩꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯃꯥ ꯅꯨꯡꯁꯤꯕꯗ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒꯜꯗꯤ ꯃꯨꯠꯈꯤꯕ ꯇꯥꯕꯅꯤ ꯃꯃꯥ ꯅꯪꯅ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤ ꯃꯇꯝꯒꯤ ꯑꯗꯨꯝ ꯂꯥꯛꯆꯅꯤ ꯃꯣꯏꯁꯨ ꯍꯣꯠꯅꯗꯕ ꯅꯠꯇꯦ ꯍꯣꯠꯅꯔꯤꯗꯅ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯁꯤ ꯃꯃꯥ ꯈꯨꯟꯖꯥꯎꯒꯤ ꯋꯥ ꯇꯥꯕꯗ ꯊꯣꯏꯕꯤ ꯃꯕꯨꯛꯅꯤꯡ ꯈꯤꯇꯪ ꯍꯔꯥꯎꯖꯩ ꯃꯣꯏ ꯃꯄꯥꯒꯤ ꯋꯥꯁꯤꯗꯤ ꯋꯥ ꯑꯃꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯗꯤ ꯅꯃꯧꯁꯤꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯈꯤꯗ꯭ꯔꯣ ꯍꯩ ꯃꯃꯥ ꯅꯪꯁꯨ ꯋꯥꯈꯜꯗꯣ ꯈꯤꯇꯗꯤ ꯆꯥꯎꯊꯣꯛꯎ ꯀꯩꯗꯧꯔꯒꯦ ꯅꯪꯁꯨ ꯅꯨꯄꯤꯅꯤ ꯑꯩꯗꯤꯅꯦ ꯅꯨꯄꯤꯅ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯗꯕꯁꯦ ꯌꯥꯅꯤꯡꯗꯦꯀꯣ ꯅꯃꯧ ꯅꯨꯄꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯩ ꯃꯨꯟꯅ ꯈꯪꯉꯤꯀꯣ ꯃꯥꯁꯨ ꯃꯃꯤꯠꯇ ꯃꯆꯥ ꯍꯥꯏꯕꯗꯣ ꯎꯅꯤꯡꯂꯝꯒꯅꯤ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛꯇꯗꯤ ꯇꯝꯂꯝꯗ꯭ꯔꯤ ꯑꯁꯤꯃꯛꯇꯗ ꯅꯪꯅ ꯉꯥꯡꯕ ꯇꯥꯕꯗ ꯃꯥꯅ ꯎꯄꯥꯏꯗꯤ ꯂꯩꯇ ꯇꯨꯄꯛ ꯇꯨꯐꯥꯏ ꯆꯟꯗꯅ ꯂꯩꯕꯗꯨ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯃꯥ ꯅꯪꯅꯁꯨ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯃꯧꯁꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅꯕ ꯈꯔ ꯇꯧꯕꯤꯕ ꯐꯩꯀꯣ ꯅꯪ ꯀꯔꯤꯅꯣ ꯑꯩꯅ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅꯕ ꯇꯧꯗꯣꯏꯁꯤꯕꯣ ꯑꯩꯅ ꯃꯥꯒꯤ ꯑꯉꯥꯡꯗꯨꯕꯨ ꯍꯦꯛꯇ ꯄꯤꯕ ꯌꯥꯒꯗ꯭ꯔꯣ ꯃꯃꯥ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦꯍꯦ ꯃꯤꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯕ ꯑꯃ ꯂꯩꯅꯦ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯕꯅꯤꯅꯦ ꯑꯣ ꯃꯣꯏ ꯃꯄꯥꯒꯤꯁꯤꯗꯤ ꯑꯩꯉꯣꯟꯗ ꯏꯔꯥꯜ ꯁꯤꯖꯤꯟꯕꯒꯤ ꯋꯥꯅꯤꯅꯦ ꯌꯥꯔꯦ ꯃꯣꯏ ꯃꯄꯥꯒ ꯉꯥꯡꯅ ꯉꯝꯖꯄꯣꯟꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯆꯥ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯈꯨꯟꯖꯥꯎꯅ ꯍꯥꯏꯍꯧꯏ ꯃꯃꯥ ꯅꯪ ꯋꯥ ꯉꯥꯡꯕꯗ ꯀꯥꯔꯟ ꯐꯨꯒꯅꯨꯀꯣ ꯅꯪ ꯑꯩꯒꯤ ꯂꯤꯆꯩꯗꯣ ꯈꯪꯉꯤꯗꯅ ꯍꯥꯏꯃꯅꯤ ꯁꯤ ꯅꯃꯥꯅ ꯍꯥꯏꯁꯤ ꯆꯨꯝꯕꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨꯗ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯀꯣ ꯏꯆꯥꯁꯤꯗꯤ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯅꯤ ꯀꯔꯤꯝꯇ ꯋꯥꯔꯨꯔꯅꯨ ꯆꯠꯂꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯃꯅꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯊꯣꯏꯕꯤ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯀꯞꯇꯨꯅ ꯂꯩꯔꯗꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯩꯁꯨ ꯇꯧꯗ꯭ꯔꯒ ꯀꯔꯤꯒꯤ ꯀꯞꯄꯤꯕ ꯍꯥꯏꯌꯨꯅꯤ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕ ꯅꯨꯄꯥ ꯅꯪꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯕꯁꯤ ꯎꯕꯗ ꯑꯩ ꯄꯦꯜꯂꯤ ꯑꯗꯨꯕꯨ ꯑꯩ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯋꯥꯈꯜꯁꯤ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯍꯜꯂꯨꯗꯅ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯒꯦ ꯍꯥꯏꯕ ꯅꯨꯄꯥ ꯑꯩꯁꯦ ꯐꯧꯍꯥꯝ ꯍꯥꯏꯕꯗꯨꯅꯤꯀꯣ ꯋꯥꯁꯤ ꯍꯥꯏꯔꯛꯄꯗ ꯃꯅꯤ ꯈꯪꯂꯤ ꯉꯁꯥꯏ ꯃꯃꯥꯅ ꯍꯥꯏꯈꯤꯕꯗꯨ ꯃꯥ ꯁꯣꯏꯗꯅ ꯇꯥꯔꯝꯂꯅꯤ ꯍꯥꯏꯕꯁꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯅꯥꯅ ꯌꯨꯝ ꯄꯥꯜꯂꯒ ꯃꯆꯥ ꯌꯥꯎꯗꯅ ꯀꯔꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯣꯏꯅꯣ ꯑꯩꯁꯨ ꯌꯥꯎꯅꯤꯡꯉꯤ ꯏꯆꯥꯗꯣ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯅꯗꯤ ꯄꯤꯕꯤꯗ꯭ꯔꯤ ꯑꯩ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯅꯨꯄꯥ ꯅꯪꯒꯤ ꯋꯥ ꯑꯃꯇꯪ ꯍꯥꯏ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯏꯒꯤ ꯏꯃꯨꯡꯁꯦ ꯈꯣꯡꯒꯨꯜ ꯃꯨꯠꯀꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯆꯠꯈꯤꯒꯦ ꯅꯪꯒꯤ ꯅꯆꯦꯜꯅ ꯑꯩꯕꯨ ꯆꯠꯂꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯛꯇꯪ ꯍꯥꯏꯕꯤꯌꯣ ꯍꯥꯏ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯀꯥꯏꯗꯒꯤ ꯋꯥꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯆꯠꯂꯣ ꯍꯥꯏꯈ꯭ꯔꯒꯦ ꯅꯪ ꯏꯃꯥꯅ ꯍꯥꯏꯕ ꯅꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ ꯁꯤ ꯀꯔꯤꯝꯇ ꯈꯜꯂꯨ ꯏꯃꯥꯅ ꯄꯪꯉꯥꯡ ꯉꯥꯡꯕꯒꯤ ꯋꯥꯅꯤ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯈꯟꯕ ꯂꯩꯇꯦꯀꯣ
ꯀꯞꯀꯅꯨꯁꯤ ꯅꯪꯅ ꯀꯞꯂꯒ ꯑꯩꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯅꯪꯕꯨ ꯑꯩꯅ ꯊꯥꯗꯣꯛꯂꯣꯏ ꯈꯪꯉꯕ ꯑꯗꯨꯃꯥꯏꯅ ꯅꯕꯨꯛꯅꯤꯡ ꯍꯟꯊꯒꯅꯨ ꯑꯩ ꯂꯩꯁꯤꯗꯤ ꯅꯪꯒꯤꯗꯃꯛ ꯅꯪ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ ꯊꯣꯏꯕꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥ ꯇꯥꯕꯗ ꯑꯄꯦꯟꯕ ꯄꯣꯛꯆꯩ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯂꯕꯁꯨ ꯏꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯗꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯍꯥꯏꯕ ꯏꯃꯥꯅ ꯃꯁꯨ ꯄꯥꯝꯗꯅ ꯍꯥꯏꯖꯔꯤꯕꯅꯤ ꯈꯟꯗꯣꯛꯎ ꯀꯩꯗꯧꯔꯒꯦ ꯑꯁꯨꯝꯅ ꯃꯅꯤꯅ ꯊꯣꯏꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯅꯤ ꯊꯕꯛ ꯁꯨꯐꯝꯗ ꯊꯕꯛ ꯁꯨꯔꯤ ꯆꯤꯡꯈꯩꯁꯨ ꯊꯕꯛ ꯁꯨꯕ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏ ꯑꯅꯤꯗꯣ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯊꯦꯡꯅꯩ ꯃꯅꯤꯅ ꯏꯇꯥꯎ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯃꯥꯏꯅ ꯏꯇꯥꯎ ꯅꯪꯁꯨ ꯂꯩꯔꯝꯃꯦ ꯀꯨꯏꯔꯦꯗ ꯏꯇꯥꯎ ꯎꯈꯤꯗꯕ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯏꯇꯥꯎꯕ ꯏꯇꯥꯎ ꯀꯃꯥꯏꯅ ꯇꯧꯔꯨꯅꯤ ꯁꯨꯝ ꯂꯩꯔꯤꯁꯤꯅꯤꯗꯅ ꯅꯠꯇꯦ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕꯣ ꯏꯇꯥꯎ ꯊꯤꯗ꯭ꯔꯤ ꯏꯃꯥꯅꯗꯤ ꯂꯣꯏꯔꯦ ꯉꯥꯡꯕꯗ ꯌꯨꯝꯗ ꯉꯥꯛꯇ ꯐꯥꯎ ꯂꯩꯅꯤꯡꯗꯦ ꯉꯥꯡꯕꯗ ꯑꯗꯨꯗꯤ ꯅꯪꯁꯨ ꯀꯣꯛ ꯊꯤꯔꯣꯗꯅ ꯆꯍꯤ ꯍꯥꯏꯔ ꯌꯧꯔꯝꯂꯅꯤ ꯑꯁ ꯏꯇꯥꯎ ꯑꯩꯗꯤ ꯊꯤꯔꯔꯣꯏꯁꯤꯔ ꯍꯥꯏꯅ ꯈꯜꯂꯕꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩꯗꯧꯔꯨꯅꯤ ꯏꯇꯥꯎ ꯅꯨꯄꯤ ꯊꯤꯔꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯏꯅꯤꯡꯇꯝꯅ ꯂꯩꯕꯅ ꯐꯔꯦ ꯈꯜꯂꯕ ꯑꯣꯟꯊꯣꯛꯄ ꯋꯥꯈꯜ ꯍꯥꯏꯗꯨꯅꯤ ꯅꯪꯒꯤꯗꯨꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯅꯊꯟꯇ ꯄꯣꯛꯄ ꯅꯠꯇ꯭ꯔꯣ ꯅꯆꯤꯜ ꯅꯅꯥꯎ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯅꯨꯄꯤ ꯊꯤꯔꯔꯣꯏ ꯍꯥꯏꯁꯤꯕꯨ ꯀꯥꯟꯅꯗꯦ ꯏꯇꯥꯎ ꯏꯃꯥꯅ ꯍꯥꯏꯗꯣ ꯏꯜꯂꯨ ꯅꯪ ꯅꯨꯄꯤ ꯊꯤꯖꯤꯜꯂꯨ ꯏꯃꯥꯗꯣ ꯑꯍꯜ ꯑꯣꯏꯔꯝꯂꯅꯤ ꯋꯥꯔꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅꯤ ꯃꯇꯝ ꯌꯥꯔꯤ ꯊꯤꯅꯕ ꯇꯧꯔꯣ ꯑꯇꯩ ꯂꯩꯔꯦ ꯅꯪꯕꯨ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯏꯇꯥꯎ ꯁꯨꯗꯅꯗꯤ ꯀꯥꯏꯗꯒꯤ ꯁꯦꯜ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯊꯕꯛ ꯁꯨꯒꯦꯅ ꯂꯥꯛꯏꯕꯅꯤ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦꯅꯦ ꯄꯨꯟꯅ ꯁꯨꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨ ꯏꯇꯥꯎ ꯅꯪꯗꯤ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯦ ꯆꯥꯎꯔꯝꯂꯅꯤꯕꯣ ꯑꯁ ꯏꯇꯥꯎ ꯀꯥꯏꯗꯒꯤ ꯋꯥꯅꯣꯗ ꯀꯩꯅꯣ ꯀꯥꯏꯗꯒꯤ ꯋꯥꯅꯣ ꯍꯥꯏꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯗ ꯏꯇꯥꯎ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯈꯪꯗꯦ ꯏꯇꯥꯎ ꯂꯥꯏꯕꯛꯇꯗꯤ ꯇꯝꯂꯝꯗꯦ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯄꯥꯎꯗꯨ ꯇꯥꯕꯗ ꯌꯨꯝꯗꯁꯨ ꯏꯃꯥꯅ ꯂꯣꯏꯔꯕꯅꯤ ꯅꯨꯄꯤ ꯑꯃ ꯊꯤꯌꯨ ꯍꯥꯏꯗꯅ ꯃꯤꯀꯞ ꯀꯥꯡꯗꯤ ꯉꯥꯡꯂꯤꯕ ꯑꯩ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ ꯏꯇꯥꯎ ꯅꯠꯇꯦ ꯅꯪꯕꯨ ꯑꯈꯪ ꯑꯍꯩꯒ ꯑꯝꯇ ꯌꯦꯡꯗ꯭ꯔꯕꯣ ꯀꯥꯏꯗꯩꯅꯣ ꯏꯇꯥꯎ ꯁꯨꯔꯦ ꯌꯦꯡꯂꯤꯕ ꯀꯅꯥꯒꯤ ꯌꯦꯡꯗꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯃꯥꯅ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯑꯃꯒ ꯊꯤꯔꯣꯗꯅ ꯑꯣ ꯅꯪꯗꯨꯝ ꯍꯥꯟꯅ ꯊꯤꯈꯤꯋꯣ ꯑꯩꯒꯤꯗꯤ ꯈꯜꯂꯨꯅꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯊꯕꯛ ꯑꯃꯨꯛ ꯁꯨꯕ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯝꯆꯥ ꯀꯩꯊꯦꯜ ꯃꯆꯥꯗ ꯄꯣꯠ ꯂꯩꯕ ꯊꯣꯛꯂꯛꯏ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯅ ꯏꯅꯦ ꯃꯦꯝꯆꯥ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯍꯣꯏꯅꯦꯍꯦ ꯅꯪꯁꯨ ꯄꯣꯠ ꯂꯩꯔꯝꯂꯤꯕ꯭ꯔꯣ ꯍꯣꯏꯅꯦ ꯉꯥꯏꯈꯣ ꯏꯅꯦ ꯋꯥ ꯑꯃꯗꯨꯝ ꯍꯪꯈꯤꯒꯦ ꯇꯥꯟ ꯆꯥꯔꯤꯉꯩꯁꯤꯗ ꯀꯔꯤ ꯋꯥꯅꯣꯅꯤ ꯏꯕꯦꯝꯃ ꯅꯃꯧ ꯅꯨꯄꯤꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯗꯨꯕꯨ ꯅꯠꯇꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯑꯁꯨꯛ ꯀꯨꯏꯔꯁꯤ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯎꯔꯔꯣꯏ ꯊꯥꯖꯗ꯭ꯔꯦ ꯏꯅꯦ ꯃꯦꯝꯆꯥ ꯃꯥꯅ ꯍꯩꯅꯕꯤ ꯍꯦꯛ ꯊꯣꯛꯏ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯌꯥꯎꯔꯔꯣꯏ ꯑꯗꯨꯕꯨꯅꯦ ꯑꯩꯅ ꯆꯠꯈ꯭ꯔꯣ ꯏꯃꯧ ꯑꯃ ꯊꯤꯍꯧꯔꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯆꯠꯂꯨ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯃꯅꯝ ꯀꯟꯈ꯭ꯔꯕꯖꯥꯠꯅꯤ ꯏꯕꯦꯝꯃ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯃꯃꯥꯏꯅ ꯃꯔꯣꯜ ꯑꯃ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯕ ꯍꯧꯗꯣꯡꯗꯒꯤ ꯃꯥꯅ ꯈꯔ ꯍꯦꯜꯂꯤ ꯃꯃꯥꯏ ꯊꯥꯕ ꯑꯗꯨꯏꯅꯦ ꯃꯥꯅ ꯑꯗꯨꯝ ꯉꯝ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯃꯉꯛꯇꯣ ꯄꯥꯏꯔꯒ ꯏꯟꯈꯣ ꯑꯗꯨꯅ ꯐꯗꯧꯅꯤ ꯃꯥꯁꯨ ꯋꯥꯈꯜꯗꯣ ꯀꯔꯤꯝꯇ ꯈꯟꯊꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯁꯥꯅ ꯈꯪꯅ ꯆꯠꯈꯤꯒꯗꯕꯅꯤ ꯃꯁꯥꯅ ꯈꯪꯗ꯭ꯔꯗꯤ ꯏꯟꯈꯣ ꯍꯥꯏꯁꯤꯅꯤ ꯏꯅꯦ ꯍꯣꯏ ꯏꯕꯦꯝꯃ ꯃꯀꯨ ꯏꯕꯨꯡꯉꯣꯅ ꯀꯟꯈꯠꯂꯤꯌꯦ ꯑꯗꯨꯅ ꯃꯥ ꯈꯥꯡꯂꯤꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯕꯨ ꯃꯥꯒꯤ ꯃꯇꯤꯛꯂꯣ ꯀꯩꯒꯤ ꯃꯥ ꯃꯃꯥꯁꯨ ꯚꯥꯞ ꯇꯥꯃꯟꯗꯦꯗ ꯃꯆꯥꯁꯨ ꯌꯥꯎꯗꯕ ꯅꯨꯄꯤꯗꯨꯕꯨ ꯑꯗꯨꯝ ꯊꯝꯂꯒ ꯀꯩꯗꯧꯅꯒꯦ ꯍꯥꯏꯅꯣ ꯑꯣ ꯃꯀꯨꯅ ꯌꯥꯅꯕ ꯍꯥꯏꯗꯅ ꯁꯦꯕꯥ ꯌꯥꯝ ꯇꯧꯔꯤꯌꯦ ꯑꯗꯨꯅ ꯀꯟꯈꯠꯂꯤꯕꯅꯤꯗꯅ ꯑꯗꯨꯕꯨ ꯃꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯒꯅꯤ ꯑꯩ ꯇꯧꯔꯛꯀꯦ ꯌꯦꯡꯉꯨ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯆꯥꯅꯤꯄꯥꯗ ꯅꯨꯄꯤ ꯑꯃ ꯀꯣꯛ ꯊꯤꯍꯟꯕ ꯌꯥꯗ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯇꯣꯝꯇ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯗꯧꯅꯤ ꯑꯩꯁꯨ ꯃꯗꯨ ꯈꯜꯂꯤꯕꯅꯤ ꯏꯅꯦ ꯃꯗꯨꯗ ꯌꯥꯅꯕ ꯉꯥꯡꯅꯧꯋꯣ ꯃꯥꯅꯕꯨ ꯌꯥꯔꯗꯤ ꯅꯨꯄꯤꯗꯨꯗꯤꯅꯦ ꯑꯩ ꯁꯤꯜꯂꯛꯀꯦ ꯂꯩꯒꯗꯔꯅꯦ ꯀꯩ ꯂꯩꯇꯅꯤ ꯍꯥꯏꯒꯦ ꯙꯝꯃꯥ ꯑꯃ ꯂꯩ ꯅꯆꯥꯒꯤ ꯋꯥꯗꯨꯗ ꯌꯥꯅꯕ ꯍꯥꯏꯅꯧꯋꯣ ꯍꯣꯏ ꯑꯩ ꯃꯗꯣ ꯊꯨꯅ ꯄꯥꯎ ꯍꯥꯏꯔꯛꯂꯒꯦ ꯑꯁꯨꯝꯅ ꯃꯦꯝꯆꯥ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯅꯤ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ ꯈꯨꯟꯖꯥꯎꯁꯨ ꯆꯠꯊꯣꯛꯈꯤ ꯊꯣꯏꯕꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯁꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯞꯇꯅ ꯂꯩꯔꯒ ꯀꯔꯝ ꯀꯥꯟꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯒ ꯆꯥꯒꯗꯧꯔꯤꯕꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯄꯦꯜꯂ ꯄꯣꯠꯅꯤ ꯇꯧꯔꯤꯁꯤ ꯃꯁꯥꯅ ꯈꯪꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯁꯨ ꯇꯧꯗꯦ ꯉꯥꯡꯂꯨꯔꯦ ꯑꯩꯁꯦ ꯐꯠꯇꯕꯤ ꯍꯦꯛꯇ ꯇꯥꯕ ꯈꯪꯗ꯭ꯔꯦꯗ ꯀꯔꯤꯕꯨ ꯍꯥꯏꯗꯧꯅꯣ
ꯃꯁꯤꯗ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯕꯅꯤꯅꯦ ꯏꯈꯨꯠ ꯆꯥꯕ ꯏꯃꯧ ꯑꯃ ꯊꯤꯔꯒ ꯋꯥꯍꯩ ꯁꯪꯗ ꯂꯩꯒꯗꯕꯁꯤ ꯏꯁꯥꯁꯤ ꯋꯥꯏ ꯏꯆꯤꯟ ꯆꯤꯜꯂꯦ ꯇꯧꯔꯤꯁꯤ ꯊꯣꯏꯕꯤ ꯅꯤꯡꯊꯝ ꯆꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯉꯥꯡꯂꯤꯕꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯉꯝꯗ ꯍꯧꯒꯠꯂꯛꯏ ꯏꯃꯥ ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯍꯤꯞꯂꯨꯕꯅꯤ ꯌꯥꯅꯤ ꯑꯩ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯏꯔꯨꯖꯕ ꯆꯪꯈ꯭ꯔꯦ ꯏꯁ ꯌꯥꯅꯤ ꯊꯣꯡꯂꯛꯏ ꯀꯥꯏ ꯑꯩꯅ ꯉꯥꯡꯂꯨꯕꯒꯤ ꯍꯧꯒꯠꯂꯛꯂꯤꯕꯅꯤꯅꯦ ꯑꯩꯅ ꯉꯥꯡꯂꯝꯗ꯭ꯔꯕꯗꯤ ꯍꯧꯒꯠꯂꯛꯂꯣꯏꯅꯦ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯗꯦꯗꯀꯣ ꯃꯁꯤꯒꯤ ꯐꯧꯍꯥꯝꯁꯤꯅ ꯇꯧꯖ ꯁꯥꯔꯤꯁꯦ ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯈꯩ ꯆꯥꯛꯇꯨ ꯊꯣꯡꯅꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯃꯄꯣꯛ ꯊꯤꯅ ꯄꯣꯛꯂꯝꯃꯤꯗ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯏꯃꯥ ꯅꯪꯅ ꯀꯔꯤꯝꯇ ꯍꯦꯛ ꯈꯪꯕꯤꯗꯦꯗ ꯑꯩꯕꯨ ꯏꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯇꯥꯟꯊꯣꯛꯀꯗꯕꯒꯤ ꯍꯣꯠꯅꯔꯤ ꯑꯩꯁꯨ ꯈꯪꯏ ꯑꯩꯅ ꯏꯆꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯣꯏꯒꯤ ꯁꯥꯒꯩꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯂꯒꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯍꯣꯠꯅꯗꯕꯗꯤ ꯅꯠꯇꯦꯀꯣ ꯏꯃꯥ ꯑꯁꯨꯝꯅ ꯆꯥꯛ ꯊꯣꯡꯅ ꯀꯞꯂꯤ ꯃꯦꯝꯆꯥ ꯆꯪꯂꯛꯏ ꯍꯥꯏ ꯀꯩꯅꯣ ꯅꯪꯅ ꯆꯥꯛꯇꯣ ꯊꯣꯡꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯞꯇꯅ ꯑꯃꯨꯛ ꯂꯩꯔꯤꯗꯨꯅ ꯍꯥ ꯋꯥ ꯑꯃꯇ ꯍꯥꯏꯕ ꯌꯥꯗꯦꯅꯦ ꯅꯣꯏꯁꯦ ꯃꯁꯤꯗ ꯀꯞꯇꯧꯒꯤꯁꯤꯅ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯦ ꯋꯥ ꯑꯃꯇ ꯉꯥꯡꯕ ꯌꯥꯔꯣꯏꯗꯣꯔꯤ ꯌꯨꯝꯁꯤꯗ ꯀꯞꯀꯅꯨꯅꯦꯍꯦ ꯌꯦꯡꯅꯤꯡꯗꯦꯅꯦ ꯅꯁꯛꯇꯣ ꯏꯃꯥ ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯑꯩꯁꯨ ꯏꯁꯥ ꯅꯨꯡꯉꯥꯏꯇ ꯊꯣꯡꯂꯤꯕꯅꯤ ꯆꯥꯛꯁꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯔꯗꯤ ꯑꯩꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯀꯥꯏꯅ ꯍꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯌꯥꯝ ꯉꯥꯡꯂꯗꯅ ꯍꯥ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯖ ꯁꯥꯔꯤꯗꯣ ꯑꯗꯨꯗꯤ ꯉꯥꯡꯅꯗꯅꯕꯅ ꯌꯨꯝꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯁꯨ ꯅꯅꯥꯅ ꯇꯥꯗꯦꯅꯦ ꯑꯗꯨꯛ ꯌꯥꯝꯅ ꯅꯃꯥꯏ ꯀꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯆꯠꯄꯤꯈ꯭ꯔꯣ ꯏꯃꯥꯅ ꯇꯥꯟꯗ꯭ꯔꯕꯁꯨ ꯑꯩ ꯏꯁꯥꯅ ꯈꯪꯅ ꯆꯠꯀꯅꯤꯌꯦ ꯏꯃꯥ ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯛꯇ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯆꯠꯄ ꯉꯝꯗꯦ ꯅꯆꯥꯅꯨꯄꯥꯅ ꯌꯥꯗꯦ ꯀꯔꯤ ꯏꯆꯥꯅ ꯌꯥꯗꯦ ꯀꯥꯏ ꯍꯦꯆꯤꯟ ꯊꯤꯕꯤ ꯅꯪꯅ ꯏꯆꯥꯗꯨꯗ ꯆꯤꯔꯣꯜ ꯇꯧꯁꯤꯜꯂꯒ ꯏꯆꯥꯗ ꯇꯥꯏꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥ ꯍꯧꯖꯤꯛꯃꯛ ꯆꯠꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯍꯧꯖꯤꯛꯃꯛ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯅ ꯊꯣꯏꯕꯤꯕꯨ ꯏꯜꯂꯛꯄꯗ ꯊꯣꯏꯕꯤ ꯎꯄ꯭ꯔꯥꯛꯅ ꯁꯤꯜꯂꯒ ꯇꯨꯏ ꯃꯥꯅ ꯇꯨꯔꯤꯕꯗꯨ ꯃꯀꯨꯕꯣꯛ ꯈꯨꯟꯖꯥꯎꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇꯅꯤ ꯊꯣꯏꯕꯤ ꯄꯥꯛ ꯍꯧꯒꯠꯇꯦ ꯀꯞꯇꯨꯅ ꯂꯩ ꯃꯦꯝꯆꯥ ꯃꯥꯒꯤ ꯅꯨꯄꯥ ꯎꯕꯗ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯈꯨꯟꯖꯥꯎꯁꯨ ꯃꯦꯝꯆꯥꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯒ ꯑꯃꯨꯛ ꯊꯣꯏꯕꯤꯗ ꯍꯧꯒꯠꯂꯣ ꯏꯃꯧꯁꯤꯗꯤ ꯀꯞꯀꯅꯨ ꯌꯥꯔꯦ ꯀꯔꯤꯒꯤ ꯀꯞꯀꯅꯤ ꯏꯃꯧꯅ ꯁꯤ ꯍꯧꯒꯠꯂꯨꯅꯦꯍꯦ ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯈꯩ ꯍꯧꯒꯠꯂꯤ ꯀꯔꯤꯒꯤꯅꯣ ꯃꯃꯥ ꯅꯪꯅ ꯑꯉꯥꯡꯁꯤꯗ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯃꯦꯝꯆꯥ ꯄꯥꯈꯨꯝꯗꯦ ꯑꯩꯅ ꯍꯪꯂꯤꯁꯦ ꯃꯃꯥ ꯅꯉꯣꯟꯗꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯑꯣ ꯆꯥꯛꯁꯦ ꯃꯇꯝ ꯆꯥꯅ ꯊꯣꯡꯉꯣ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯀꯩꯅꯣ ꯑꯗꯨꯅꯤꯒ ꯑꯗꯥꯅꯤꯒ ꯍꯥꯏꯗꯅ ꯄꯪꯈꯨꯝꯗ ꯈꯨꯝꯃꯤ ꯑꯗꯨꯗ ꯃꯤ ꯎꯁꯤꯟꯃꯟꯗꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯑꯗꯨꯒꯤꯕꯨ ꯃꯤꯕꯨ ꯍꯦꯛꯇ ꯂꯥꯛꯇꯅ ꯏꯟꯕ ꯍꯧꯅꯕ꯭ꯔꯣ ꯍꯥ ꯆꯨꯝꯅ ꯐꯖꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯅꯪꯅ ꯀꯔꯤ ꯄꯥꯝꯃꯦ ꯍꯥꯏꯕ ꯑꯩ ꯃꯨꯟꯅ ꯈꯪꯉꯤ ꯃꯃꯥ ꯏꯃꯧꯁꯤ ꯅꯪꯅ ꯃꯔꯥꯜ ꯑꯃ ꯄꯤꯁꯤꯜꯂꯒ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯅꯠꯇ꯭ꯔꯥ ꯏꯃꯧꯁꯤ ꯃꯔꯥꯏꯕꯛ ꯊꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯉꯁꯤ ꯐꯥꯎꯕ ꯅꯉꯣꯟꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯦ ꯅꯪꯇꯅ ꯃꯥꯕꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯣ ꯃꯣꯏꯁꯨ ꯀꯟꯅ ꯊꯤ ꯍꯨꯝꯗꯅ ꯑꯉꯥꯡ ꯐꯪꯅꯕ ꯍꯥꯏꯗꯅ ꯍꯣꯠꯅꯔꯤꯗꯅ ꯃꯔꯥꯏꯅ ꯌꯥꯎꯖꯔꯛꯀꯅꯤ ꯑꯗꯨꯗ ꯅꯪꯅ ꯍꯦꯛꯇ ꯅꯪꯍꯧꯔꯔꯣꯏꯗꯕꯗꯧꯅ ꯍꯦꯛꯇ ꯇꯥꯜꯂꯤꯁꯤꯕꯨ ꯅꯪ ꯃꯧꯁꯦ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯅꯪ ꯑꯣꯏꯅ ꯆꯠꯂꯣ ꯅꯄꯥꯝꯗ ꯃꯧꯗꯤ ꯆꯠꯄ ꯌꯥꯔ ꯅꯪ ꯑꯣꯏꯅ ꯆꯠꯂꯣ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯕꯨ ꯉꯥꯎꯔꯕ꯭ꯔో ꯑꯩꯅ ꯇꯧꯔꯤꯁꯦ ꯇꯨꯡꯒꯤꯅꯦ ꯇꯨꯡꯒꯤ ꯈꯪꯉꯕ ꯇꯨꯡꯒꯤ ꯑꯣꯏꯒꯦꯔꯥ ꯃꯥꯡꯒꯤ ꯑꯣꯏꯒꯦꯔꯥ ꯆꯠꯂꯣ ꯍꯥꯏꯔꯗꯤ ꯆꯠꯂꯣ ꯑꯗꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯅꯪꯗꯤ ꯆꯠꯂꯣ ꯅꯄꯥꯝꯗ ꯅꯃꯧꯁꯤ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯣꯏꯔꯦ ꯋꯥꯏ ꯉꯥꯡꯒꯅꯨ ꯅꯪ ꯆꯠꯀꯦꯔꯥ ꯆꯠꯂꯣꯏꯔꯥ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥꯎꯅ ꯆꯩ ꯄꯥꯏꯗꯨꯅ ꯃꯦꯝꯆꯥꯕꯨ ꯐꯨꯒꯗꯧꯒꯤ ꯇꯥꯟꯅꯕ ꯍꯧꯔꯛꯏ ꯃꯦꯝꯆꯥ ꯍꯅꯨꯊꯪꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ ꯚꯥꯖꯤ ꯃꯤꯅ ꯎꯔꯒ ꯐꯖꯕ ꯊꯕꯛ ꯑꯣꯏꯔꯣꯏ ꯏꯃꯥꯕꯨ ꯐꯨꯕꯤꯒꯅꯨ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯏꯃꯥꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯏꯃꯥꯗ ꯇꯥꯏꯅꯕꯤꯒꯅꯨ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯚꯥꯖꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯒꯤ ꯋꯥ ꯇꯥꯕꯗ ꯏꯀꯨ ꯄꯦꯜꯂꯦ ꯌꯦꯡꯉꯨ ꯅꯃꯥꯁꯤꯅ ꯇꯧꯔꯤꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯍꯥꯏꯔꯤꯁꯦ ꯐꯅ ꯇꯣꯏꯁꯤꯜꯂꯦ ꯑꯗꯨꯕꯨ ꯃꯥ ꯍꯟꯕ ꯂꯩꯇꯦ ꯉꯁꯤꯁꯨ ꯑꯗꯨꯝ ꯇꯧꯔꯤꯁꯤꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯏꯄꯥꯁꯨ ꯈꯪꯉꯤꯅꯦꯍꯦ ꯅꯪꯒꯤ ꯑꯋꯥꯕ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯦ ꯈꯥꯡꯕ ꯇꯥꯕꯅꯤ ꯎꯔꯕ꯭ꯔꯥ ꯃꯃꯥ ꯅꯃꯧꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪ ꯏꯀꯥꯏꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯝꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯉꯁꯤ ꯅꯃꯧꯅ ꯈꯝꯂꯝꯗ꯭ꯔꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯗꯧꯅꯤ
ꯏꯃꯧ ꯏꯕꯦꯝꯃ ꯅꯪ ꯅꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯃꯥꯟꯗꯦ ꯕꯥꯖꯤ ꯑꯩꯁꯦ ꯏꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯅꯤꯡꯊꯝ ꯆꯜꯂꯤꯕꯅꯤ ꯍꯥ ꯅꯤꯡꯊꯝ ꯆꯜꯂꯤꯕ ꯅꯪꯕꯨ ꯅꯝꯗꯅ ꯀꯧꯊꯣꯛꯂꯒ ꯆꯥꯛ ꯊꯣꯡꯍꯜꯂꯤꯕꯅꯤꯅꯦ ꯉꯝꯗ꯭ꯔꯤꯁꯦ ꯀꯔꯤꯅꯣ ꯃꯇꯦꯡ ꯄꯥꯡꯁꯤꯟꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯕꯥꯖꯤ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯍꯣꯏ ꯏꯃꯧꯅ ꯍꯥꯏꯔꯕꯅꯤꯅ ꯇꯣꯛꯂꯒꯦ ꯅꯪ ꯄꯣꯊꯥꯖꯔꯨꯔꯣ ꯆꯠꯂꯣ ꯊꯣꯏꯕꯤ ꯆꯪꯈ꯭ꯔꯦ ꯃꯦꯝꯆꯥ ꯃꯆꯨꯞ ꯄꯩꯔꯒ ꯀꯩ ꯊꯣꯛꯆꯩꯅ ꯌꯦꯡꯅꯤꯡꯗꯕꯅ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯃꯁꯤ ꯍꯟꯕ ꯀꯧꯕ ꯂꯩꯇꯦꯅꯦ ꯀꯌꯥꯗꯅꯣꯅꯦ ꯃꯁꯤ ꯁꯣꯏꯔꯣꯏꯁꯦ ꯃꯁꯤ ꯑꯁꯨꯝꯅ ꯍꯥꯏꯍꯧꯋꯤ ꯁꯣꯝꯗꯅ ꯑꯍꯟꯕꯤꯅ ꯃꯆꯥꯅꯨꯄꯥ ꯆꯤꯡꯈꯩꯒꯤꯅꯤ ꯍꯥꯏꯗꯅ ꯅꯨꯄꯤ ꯊꯤꯅꯕ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯀꯣꯏꯊꯤ ꯊꯤꯗꯅ ꯍꯣꯠꯅꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯆꯤꯡꯈꯩꯒ ꯃꯅꯤꯒ ꯆꯤꯡꯈꯩ ꯍꯣꯏꯗ ꯂꯥꯛꯏ ꯍꯩꯃꯥ ꯉꯁꯤꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯏꯆꯥ ꯂꯥꯛꯏꯗꯅ ꯂꯥꯛꯑꯣ ꯆꯪꯂꯣ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯦꯗꯅ ꯏꯆꯥꯗꯤ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯏꯃꯥ ꯀꯔꯝ ꯄꯥꯜꯂꯨꯅꯤ ꯍꯥꯏꯒꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕ ꯇꯥꯕꯅꯤ ꯏꯃꯥ ꯄꯥꯕꯗꯤ ꯀꯃꯥꯏ ꯇꯧꯔꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ꯭ꯔꯥ ꯌꯥꯎꯗꯤꯌꯦ ꯏꯃꯥ ꯐꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤ ꯆꯥꯛ ꯆꯥꯔꯒ ꯍꯟꯈ꯭ꯔꯣꯀꯣ ꯃꯥ ꯉꯁꯤꯗꯤ ꯏꯇꯥꯎꯁꯦ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯔꯨꯁꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤ ꯍꯣꯏꯅꯦ ꯉꯥꯏꯈꯣꯅꯦ ꯅꯣꯏ ꯑꯅꯤꯕꯨ ꯀꯃꯥꯏꯅ ꯊꯦꯡꯅꯔꯤꯕꯅꯣ ꯍꯥꯏꯕ ꯀꯨꯏꯔꯦ ꯅꯣꯏ ꯑꯅꯤ ꯄꯨꯟꯈꯤꯗꯕ ꯃꯥ ꯑꯩꯅ ꯊꯕꯛ ꯌꯥꯎꯕ ꯃꯐꯝꯗꯨꯗ ꯏꯇꯥꯎꯁꯨ ꯌꯥꯎꯔꯝꯃꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯀꯔꯤ ꯏꯟꯖꯥꯡ ꯄꯤꯖꯅꯤ ꯇꯧꯔꯤꯁꯤꯗꯤ ꯏꯆꯥ ꯂꯥꯛꯄꯁꯤꯗꯤ ꯏꯃꯥꯒꯤ ꯆꯤꯡꯈꯩ ꯅꯪ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎ ꯆꯠꯂꯒꯅꯦ ꯉꯥ ꯃꯆꯥ ꯑꯝꯇ ꯂꯩꯔꯨꯁꯣꯗꯅ ꯃꯅꯤꯅ ꯂꯩꯔꯨꯅꯨꯗ ꯏꯃꯥ ꯏꯇꯥꯎ ꯂꯩꯔꯨꯅꯨ ꯑꯔꯩꯕ ꯑꯃ ꯍꯦꯛꯇ ꯆꯥꯔꯒ ꯂꯣꯏꯔꯦꯗ ꯑꯍꯟꯕꯤꯅ ꯌꯥꯗꯦ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯕꯨ ꯑꯍꯥꯎꯕ ꯆꯥꯒꯗꯕꯅꯤ ꯏꯇꯥꯎ ꯅꯪ ꯉꯥꯛꯇꯪ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯔꯝꯃꯨ ꯀꯨꯏꯔꯣꯏ ꯐꯠ ꯍꯜꯂꯛꯀꯦ ꯆꯤꯡꯈꯩ ꯆꯠꯈ꯭ꯔꯦ ꯃꯅꯤꯒ ꯑꯍꯟꯕꯤꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯍꯧꯋꯤ ꯃꯅꯤꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯑꯍꯟꯕꯤꯗ ꯇꯝꯃꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯅꯪꯒꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯏꯃꯥꯗꯤ ꯏꯃꯧꯗꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯂꯅꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯕꯨ ꯑꯈꯪ ꯑꯍꯩꯒꯗꯤ ꯌꯦꯡꯗ꯭ꯔꯕ꯭ꯔꯣ ꯅꯣꯏꯕꯨ ꯌꯦꯡꯂꯤꯕꯅꯤ ꯏꯃꯥ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯀꯥꯟꯅꯗꯦ ꯈꯪꯗ꯭ꯔꯦꯅꯦ ꯀꯔꯤ ꯍꯥꯏꯗꯧ ꯅꯔꯥꯏꯕꯛ ꯊꯤꯗꯀꯣ ꯅꯪꯁꯦ ꯃꯁꯤꯅꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯍꯥꯏꯕꯁꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯅꯤ ꯑꯗꯨ ꯏꯃꯥ ꯑꯩꯒꯤꯗꯤ ꯂꯥꯏꯔꯤ ꯏꯇꯥꯎꯁꯤꯕꯨ ꯅꯨꯄꯤ ꯊꯤꯔꯔꯣꯏꯗ꯭ꯔꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯔꯨꯔꯁꯨ ꯅꯨꯄꯤ ꯊꯤꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤꯅꯦ ꯃꯅꯤ ꯑꯩꯅꯁꯨ ꯐꯅꯌꯥꯝ ꯍꯥꯏꯔꯕꯅꯤ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯏꯃꯥꯅꯁꯨ ꯃꯥ ꯇꯥꯍꯟꯗꯕꯤꯗ ꯊꯤꯔꯤꯕꯅꯤ ꯅꯪꯅꯁꯨꯅꯦ ꯈꯔ ꯀꯟꯅ ꯇꯛꯁꯤꯜꯂꯨ ꯃꯇꯝ ꯑꯃ ꯍꯦꯟꯈꯤꯗꯧꯔꯦ ꯍꯣꯏ ꯏꯃꯥ ꯑꯩꯅꯁꯨ ꯑꯉꯝꯕ ꯍꯣꯠꯅꯒꯅꯤ ꯌꯥꯝ ꯊꯨꯅ ꯊꯤꯍꯟꯅꯕ ꯇꯧꯁꯤ ꯑꯁꯣꯝꯅ ꯆꯤꯡꯈꯩꯁꯨ ꯉꯥ ꯄꯨꯗꯨꯅ ꯍꯜꯂꯛꯏ ꯑꯗꯨꯒ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯤ ꯑꯗꯨꯒ ꯃꯅꯤ ꯍꯟꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯃꯇꯝꯅꯤ ꯃꯅꯤ ꯊꯕꯛ ꯍꯜꯂꯛꯄꯗ ꯊꯣꯏꯕꯤꯒ ꯃꯦꯝꯆꯥꯒ ꯈꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯛ ꯀꯟꯕ ꯃꯥꯏꯁꯤꯕꯨ ꯀꯔꯝꯕ ꯃꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯃꯃꯥꯒꯤ ꯃꯁꯥꯁꯤꯗ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯇꯦꯗꯀꯣ ꯍꯥꯏꯔꯨꯕ ꯑꯩꯅ ꯑꯣꯏꯅ ꯏꯀꯥꯏꯔꯤ ꯀꯩꯊꯦꯜꯒꯤ ꯁꯃꯨꯛꯇꯨꯕꯨ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯗ꯭ꯔꯅꯤ ꯊꯥꯖꯗꯦ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯊꯣꯏꯕꯤꯅ ꯀꯞꯂꯒ ꯏꯃꯥ ꯑꯩꯕꯨ ꯀꯩꯊꯦꯜ ꯁꯃꯨꯛꯀꯗꯤ ꯄ꯭ꯔꯃꯥꯟ ꯇꯧꯕꯤꯒꯅꯨ ꯑꯩꯁꯨ ꯃꯤꯅꯦ ꯈꯪꯉꯤ ꯑꯩꯁꯨ ꯏꯀꯥꯏꯕ ꯃꯤꯍꯧꯕ ꯀꯜꯂꯛꯄ ꯁꯥꯎꯅꯤꯡꯕ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯑꯩ ꯑꯗꯨ ꯈꯥꯡꯅ ꯏꯀꯥꯏ ꯈꯪꯗꯕꯗꯤ ꯅꯠꯇꯦ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯑꯩꯁꯨ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯕꯅꯤ ꯑꯩꯒꯤꯁꯨ ꯏꯁꯣꯔꯅ ꯑꯃꯨꯛꯇꯪ ꯆꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯆꯟꯕꯤꯔꯔꯣꯏ ꯑꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯤ ꯃꯗꯨ ꯍꯥꯏꯖꯤꯜꯂꯒ ꯅꯝꯗꯨꯅ ꯂꯩꯕꯤꯔꯅꯨ ꯍꯣꯏ ꯏꯕꯦꯝꯃꯧ ꯋꯥꯈꯜꯗꯣ ꯃꯤꯒꯤꯁꯨ ꯈꯔ ꯈꯟꯁꯦ ꯏꯁꯥꯒꯤꯗ ꯈꯟꯒꯨꯝꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯅꯕꯒꯤ ꯀꯥꯟꯅꯗꯦ ꯍꯧꯖꯤꯛꯃꯛ ꯆꯠꯀꯗꯕꯅꯤ ꯅꯪꯅ ꯆꯠꯂꯣꯏ ꯍꯥꯏꯔꯒꯅꯅꯦ ꯑꯩ ꯑꯣꯏꯅ ꯆꯠꯈ꯭ꯔꯒꯦ ꯅꯪꯗꯤ ꯅꯀꯨꯅ ꯌꯥꯕꯅꯤꯅ ꯅꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧ ꯏꯃꯥꯅ ꯀꯔꯤꯒꯤ ꯆꯠꯀꯅꯤ ꯍꯥꯏꯒꯦ ꯑꯩꯅ ꯆꯠꯀꯅꯤ ꯏꯃꯥꯗꯤ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ ꯏꯀꯨꯅ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯂꯩꯕ ꯅꯠꯇꯦ ꯏꯃꯥꯅ ꯋꯥꯈꯜꯗꯣ ꯂꯥꯟꯅ ꯈꯜꯂꯤ ꯈꯟꯗꯦ ꯍꯣꯏ ꯏꯕꯦꯝꯃ ꯑꯗꯨꯝ ꯉꯥꯡ ꯂꯩꯔꯒ ꯅꯪꯒꯤ ꯃꯤꯆꯪ ꯉꯥꯏꯔꯤꯕ ꯍꯥꯏꯗꯨꯔꯣ ꯅꯪꯒꯤꯁꯦ ꯐꯔꯦ ꯏꯃꯥꯅ ꯑꯗꯨꯒꯤ ꯋꯥꯈꯜ ꯌꯧꯔꯕꯗꯤ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯒ ꯏꯃꯥ ꯑꯩꯅ ꯆꯠꯈ꯭ꯔꯒ ꯅꯣꯏ ꯅꯃꯧ ꯑꯐꯕꯤ ꯑꯃ ꯊꯤꯔꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯏꯃꯥ ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯤꯌꯦ ꯊꯤꯅꯤꯡꯂꯒ ꯊꯤꯒꯅꯤ ꯊꯤꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯃꯗꯨ ꯅꯪꯅ ꯑꯋꯥꯠ ꯑꯄꯥ ꯁꯥꯕꯤꯌꯣ ꯍꯥꯏꯗꯦ ꯐꯔꯦ ꯏꯃꯥ ꯑꯩ ꯆꯠꯂꯦ
ꯑꯣ ꯏꯃꯥ ꯀꯧꯕꯤꯔꯅꯣ ꯊꯥꯖꯅꯤꯡꯗ꯭ꯔꯦ ꯂꯦꯡꯕꯤꯔꯣ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯄ ꯑꯇꯠ ꯑꯈꯝ ꯂꯩꯇ꯭ꯔꯕ ꯃꯄꯤꯒ ꯂꯣꯏꯅꯅ ꯃꯈꯣꯡꯅ ꯄꯨꯕ ꯃꯥꯏꯀꯩ ꯇꯝꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯅꯥꯀꯜꯗ ꯂꯩꯊꯣꯛꯇꯨꯅ ꯇꯥꯔꯤꯕ ꯃꯅꯤ ꯆꯪꯂꯛꯇꯨꯅ ꯉꯥꯏꯈꯣ ꯊꯣꯏꯕꯤ ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯠꯀꯗꯧꯔꯤꯗꯣ ꯆꯠꯄ ꯌꯥꯔꯣꯏ꯫ ꯊꯣꯏꯕꯤ ꯃꯅꯤ ꯎꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯣꯡꯗ ꯇꯨꯔꯔꯤ꯫ ꯅꯨꯄꯥ ꯑꯩ ꯆꯠꯂꯒꯦ ꯉꯁꯤꯗꯤ ꯑꯩꯕꯨ ꯈꯥꯝꯕꯤꯒꯅꯨ꯫ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯆꯟꯅꯐꯝ ꯂꯩꯇ꯭ꯔꯦ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯕꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯕꯒꯤ ꯍꯛ ꯂꯩꯇ꯭ꯔꯦ꯫ ꯉꯁꯤꯗꯤ ꯅꯪꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯕꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃꯇꯪ ꯆꯥꯟꯕꯤꯗꯨꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯤ꯫ ꯃꯦꯝꯆꯥ ꯃꯆꯥꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯃꯇꯣꯝꯗ ꯍꯥꯏꯖꯩ꯫ ꯌꯦꯡꯅꯤꯡꯗꯦꯗ ꯃꯁꯤꯗ ꯊꯣꯛꯇꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯆꯠꯂꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯀꯩꯊꯦꯜ ꯁꯃꯨꯛꯁꯤꯅ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯤꯁꯦ ꯃꯁꯤꯒꯤ ꯇꯟꯖꯥꯁꯤꯗ ꯉꯥꯏꯔꯤꯕꯅꯤ ꯃꯥ꯫ ꯃꯅꯤꯅ ꯊꯣꯏꯕꯤꯕꯨ ꯍꯨꯒꯠꯂꯤ꯫ ꯁꯦ ꯀꯞꯀꯅꯨꯁꯦ ꯀꯔꯤꯒꯤ ꯑꯩ ꯂꯩꯅ ꯅꯪꯅ ꯀꯔꯤꯒꯤ ꯆꯠꯀꯅꯤ? ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥ ꯀꯔꯤꯅꯣ ꯉꯁꯤ ꯏꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯨꯄꯥ ꯏꯃꯥꯗ ꯇꯥꯏꯅꯒꯅꯨ ꯏꯃꯥꯗ ꯋꯥꯍꯩꯒꯅꯨ ꯏꯃꯥꯅ ꯅꯠꯇꯤꯌꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯃꯅꯤꯕꯨ ꯈꯥꯝꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯅꯤ ꯉꯁꯤꯗꯤ ꯁꯥꯎꯃꯟꯈꯤꯕꯅ ꯈꯥꯝꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯍꯥꯏ ꯂꯥꯡꯒꯅꯨ ꯅꯪ ꯋꯥ ꯉꯥꯡꯒꯅꯨ꯫ ꯏꯃꯥ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯃꯤꯕꯨ ꯁꯥ ꯁꯟꯒꯨꯝꯅ ꯍꯦꯛꯇ ꯇꯥꯟꯕꯁꯤꯕꯨ ꯀꯔꯤ ꯋꯥꯈꯜ? ꯑꯩꯁꯨ ꯈꯪ ꯏꯃꯥꯅ ꯅꯃꯧꯁꯦ ꯃꯆꯥ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯅ ꯂꯩꯍꯟꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯗꯕꯗꯤ ꯅꯠꯇꯦꯗꯅ ꯍꯣꯠꯅꯔꯤ꯫ ꯅꯣꯡꯃꯇ ꯏꯃꯥꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕꯁꯤꯗ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯒꯦ? ꯍꯥ ꯂꯩꯀꯥꯏꯗ ꯐꯒꯤ ꯑꯐꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯦ ꯀꯔꯤꯒꯤꯅꯣ? ꯏꯃꯥꯅ ꯅꯆꯥ ꯅꯃꯧꯕꯨ ꯂꯩꯀꯥꯏꯗ ꯌꯣꯜꯂꯤꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ? ꯅꯃꯥꯏꯗꯣ ꯅꯆꯥ ꯅꯃꯧꯕꯨ ꯐꯅꯕ ꯍꯩꯁꯤꯡꯅꯕ ꯍꯥꯏꯗꯅ ꯄꯥꯎꯇꯥꯛ ꯄꯤꯗꯅ ꯍꯥꯏꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯂꯩꯀꯥꯏꯗ ꯌꯣꯜꯂꯒ ꯏꯃꯥꯒꯤ ꯀꯔꯤ ꯇꯧꯖꯕ ꯂꯩꯒꯦ? ꯏꯃꯥ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯈꯔꯁꯨ ꯆꯦꯟꯕ ꯐꯩ꯫ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯀꯔꯤꯅꯣ ꯅꯇꯨ ꯑꯣꯏꯗꯕꯤꯗꯨꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯍꯥꯏꯗꯨꯔꯣ? ꯍꯥ ꯅꯃꯥ ꯑꯩꯉꯣꯟꯗꯒꯤ ꯅꯇꯨꯗꯨꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯔꯤꯅꯤ ꯅꯪ ꯅꯣꯏꯕꯨ ꯆꯥꯎꯅꯕ ꯊꯥꯛꯂꯤꯕ ꯅꯍꯩ ꯅꯁꯤꯡ ꯇꯝꯍꯟꯗꯅ ꯇꯧꯔꯛꯂꯤꯁꯤꯕꯨ ꯅꯇꯨ ꯊꯤꯔꯒ ꯅꯇꯨ ꯃꯤꯆꯪ ꯆꯪꯅꯕꯔꯅꯤꯍꯦ ꯑꯙꯥ ꯃꯣꯔꯥ ꯍꯦꯔꯥ꯫ ꯑꯣ ꯏꯃꯥ ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯤꯛꯏꯗꯀꯣ ꯆꯨꯝꯊꯣꯛꯄ ꯄꯥꯛ ꯌꯥꯔꯣꯏ꯫ ꯑꯦ ꯋꯥꯈꯜ ꯄꯤꯛꯏ ꯀꯀꯥꯏꯗꯅ ꯍꯩ ꯅꯪꯅꯤꯅꯦꯍꯦ ꯋꯥꯈꯜ ꯄꯤꯛꯂꯤꯕꯗꯤ ꯑꯩꯅ ꯇꯧꯔꯤꯁꯤꯗꯤ ꯇꯨꯡꯒꯤ ꯈꯜꯂꯤꯕ ꯃꯁꯤꯗꯤ ꯋꯥꯈꯜ ꯑꯆꯧꯕ ꯍꯥꯏꯗꯣ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯏꯃꯥ ꯅꯪꯁꯦ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜ ꯆꯦꯟꯗꯦꯗꯀꯣ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯃ ꯁꯨꯛꯌꯥꯎ ꯍꯦꯛ ꯌꯥꯎꯗꯦꯗꯀꯣ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯇꯣꯛꯂꯁꯤ ꯀꯩꯗꯧꯔꯒꯦ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯕ ꯇꯥꯔꯤ꯫ ꯀꯔꯤꯒꯤ ꯇꯣꯛꯀꯗꯣꯏꯅꯣ? ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯒꯗꯕꯅꯤ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯅꯨꯄꯥꯁꯤꯗ ꯖꯨꯔꯨ ꯖꯨꯔꯨ ꯇꯧꯗꯅ ꯍꯤꯒꯥꯏ ꯋꯥ ꯀꯥꯝꯁꯤꯜꯂꯤꯁꯦ ꯃꯁꯤ ꯌꯥꯝ ꯐꯠꯇꯕꯅꯤ ꯃꯁꯤ꯫ ꯏꯃꯥ ꯅꯪꯕꯨ ꯋꯥꯈꯜꯗꯨ ꯐꯅ ꯈꯤꯇꯁꯨ ꯈꯜꯂꯨ ꯀꯩꯗꯧꯒꯦ? ꯑꯣ ꯑꯩꯗꯤ ꯋꯥꯈꯜ ꯐꯠꯇꯅ ꯈꯟꯕꯤꯅꯦ ꯋꯥꯈꯜ ꯑꯐꯕ ꯈꯟꯕ ꯅꯣꯏꯗ ꯆꯠꯈ꯭ꯔꯣ ꯋꯥꯏ ꯁꯪꯅ ꯑꯃꯨꯛꯇ ꯂꯩꯍꯧꯒꯦ꯫ ꯏꯃꯥ ꯉꯁꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯁꯦ ꯌꯦꯡꯉꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯔꯒ ꯃꯆꯥ ꯌꯥꯎꯕ ꯀꯌꯥ ꯂꯩ ꯃꯆꯥ ꯌꯥꯎꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩ꯫ ꯃꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯅꯕꯨ ꯃꯤꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯤꯜ ꯃꯅꯥꯎ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯌꯥꯝꯗꯨ ꯊꯥꯗꯣꯛꯂꯝꯂꯦ ꯍꯥꯏꯔꯒ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯔꯨꯔꯅꯤ ꯍꯥꯏꯗꯅ ꯂꯥꯛꯏꯕꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣ? ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯀꯠꯊꯣꯛꯂꯕꯅꯤ ꯑꯁꯤꯗꯕꯨ ꯃꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯇꯥꯟꯊꯣꯛꯀꯗ꯭ꯔꯣ? ꯃꯥꯅ ꯆꯠꯈ꯭ꯔꯒ ꯀꯗꯥꯏꯗ ꯀꯅꯥꯒꯤꯗ ꯂꯩꯔꯨꯒꯅꯤ? ꯍꯥꯏ ꯑꯙꯥ ꯃꯣꯔꯥ ꯃꯤꯒꯤꯁꯨ ꯃꯃꯥ ꯃꯄꯥ ꯂꯩꯔꯤꯕꯅꯤ ꯃꯣꯏꯒ ꯃꯔꯥꯏꯅ ꯂꯩꯖꯅꯤ ꯑꯗꯨꯗ ꯅꯪꯅ ꯋꯥꯕꯤꯌꯣ ꯍꯥꯏꯗꯤ ꯃꯤ ꯃꯆꯥ ꯌꯥꯎꯗꯕ ꯀꯌꯥ ꯑꯃ ꯍꯜꯂꯛꯇꯅ ꯂꯩꯅꯩꯁꯤꯗꯤ ꯃꯆꯥ ꯌꯥꯎꯗ꯭ꯔꯗꯤ ꯃꯆꯥ ꯌꯥꯎꯒꯗꯧꯕꯤ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯊꯤꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯔꯤꯁꯦ ꯅꯪ ꯅꯃꯤꯠꯇ ꯎꯗ꯭ꯔꯣ? ꯃꯆꯥ ꯌꯥꯎꯗꯕ ꯀꯌꯥ ꯑꯉꯥꯡ ꯌꯣꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯔꯤꯁꯤꯗꯤ ꯏꯃꯥꯗꯤ ꯎꯕ꯭ꯔꯥ? ꯍꯥꯏ ꯃꯁꯤꯅ ꯌꯦꯠꯇꯅꯇ ꯂꯩꯍꯦ ꯃꯁꯤ ꯌꯥꯔꯣꯏꯌꯦ ꯋꯥ ꯉꯥꯡꯅꯕ ꯅꯨꯄꯤꯁꯤꯅ ꯁꯨꯝꯈ꯭ꯔꯕꯅꯦꯕ ꯂꯣꯏꯅ ꯁꯨꯝꯈ꯭ꯔꯦ ꯃꯄꯥꯁꯨ ꯉꯥꯏꯔꯦ ꯃꯆꯥꯁꯨ ꯉꯥꯏꯔꯦ ꯂꯣꯏꯅ ꯁꯨꯝꯈ꯭ꯔꯦ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯕ ꯌꯥꯗꯦ꯫ ꯏꯃꯥ ꯀꯅꯥꯅ ꯀꯅꯥꯕꯨ ꯁꯨꯝꯕꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯅꯦ ꯊꯣꯏꯕꯤꯅ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯍꯥꯏꯗꯦꯅꯦ꯫ ꯏꯃꯥꯁꯨ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯈꯜꯂꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗ ꯆꯠꯅꯔꯤꯕꯁꯦ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯀꯌꯥ ꯁꯃꯥꯖꯁꯤꯅ ꯅꯣꯛꯅꯕꯤꯔꯤ ꯑꯈꯨꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤꯔꯤ ꯃꯣꯏꯕꯨ ꯎꯕꯗ ꯅꯣꯛꯅꯗꯣꯏꯒꯦ ꯃꯤꯕꯨ ꯏꯀꯥꯏꯕ ꯄꯤꯗꯣꯏꯒꯦ ꯇꯧꯔꯤꯕ ꯃꯆꯥ ꯃꯋꯥ ꯀꯥꯏꯅꯔꯤꯕꯤ ꯀꯌꯥ ꯍꯜꯂꯛꯇꯨꯅ ꯂꯩꯔꯕ ꯃꯆꯥ ꯌꯥꯎꯖꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯑꯣꯏꯅꯤꯡꯗꯅ ꯑꯣꯏꯕ ꯅꯠꯇꯦꯅꯦ ꯏꯃꯥ ꯃꯣꯏꯁꯨ ꯑꯁꯣꯝꯅ ꯑꯣꯏꯅꯤꯡꯕ ꯅꯠꯇꯦꯅꯦ ꯑꯗꯨꯕꯨ ꯑꯣꯏꯔꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅ
ꯑꯗꯨꯕꯨ ꯃꯣꯏꯅ ꯑꯁꯨꯝꯅ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯅꯣꯛꯅꯒꯗꯕ, ꯊꯤꯅ ꯇꯧꯕꯤꯒꯗꯕ ꯅꯠꯇꯦꯅꯦ꯫ ꯃꯣꯏꯕꯨ ꯑꯩꯈꯣꯏꯅ ꯃꯕꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯒꯗꯕꯅꯤ꯫ ꯁꯃꯥꯖꯅ ꯃꯣꯏꯕꯨ ꯅꯠꯇꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯛꯀꯗꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯉꯥꯛꯄꯤꯒꯗꯕꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯤ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯃꯣꯏꯕꯨ ꯊꯤꯅ ꯉꯥꯡꯅꯕꯤꯕ, ꯃꯁꯦ ꯅꯨꯄꯤꯅ ꯈꯔ ꯑꯃ ꯍꯦꯜꯂꯤ ꯃꯤꯋꯥ ꯉꯥꯡꯕꯁꯦ꯫ ꯃꯣꯏ ꯑꯍꯨꯝ ꯃꯔꯤ ꯄꯨꯟꯈ꯭ꯔꯗꯤ ꯀꯅꯥꯒꯤ ꯀꯔꯤ ꯇꯧꯔꯤꯕ ꯍꯥꯏꯗꯅ ꯄꯨꯊꯣꯛꯇꯅ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯤ, ꯑꯐꯕꯗꯤ ꯑꯃꯠꯇ ꯉꯥꯡꯅꯔꯣꯏ꯫ ꯍꯣꯏ ꯌꯥꯔꯦ ꯂꯦꯞꯄꯨ, ꯅꯪꯒꯤ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯒꯗꯕ ꯅꯠꯇꯦ꯫ ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯃꯥ ꯑꯩꯉꯣꯟꯗ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯀꯔꯤꯅꯣ? ꯅꯨꯄꯤꯁꯦ ꯅꯪꯅ ꯁꯨꯝ ꯈꯥꯝꯗꯨꯅ ꯊꯝꯂꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯆꯠꯍꯟꯈ꯭ꯔꯣ ꯍꯥꯏꯕꯅꯦ꯫ ꯏꯃꯥ, ꯑꯩꯅ ꯂꯩꯔꯤꯈꯩꯗꯤ ꯃꯥ ꯆꯠꯍꯜꯂꯨ꯫ ꯏꯃꯥꯅ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯑꯩꯁꯨ ꯌꯥꯎꯅ ꯆꯠꯈ꯭ꯔꯒꯦ꯫ ꯏꯃꯥꯅ ꯄꯥꯝꯂꯤꯗꯣ ꯃꯥꯕꯨ ꯆꯠꯍꯟꯈ꯭ꯔꯒ ꯑꯩꯕꯨ ꯅꯨꯄꯤ ꯑꯃ ꯊꯤꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩꯗꯤ ꯃꯥꯒ ꯆꯠꯈ꯭ꯔꯒꯦ꯫ ꯏꯃꯥꯅ ꯑꯄꯥꯝꯕ ꯅꯨꯄꯤꯗꯣ ꯊꯤꯔꯒ ꯏꯃꯥꯒ ꯂꯩꯃꯤꯟꯅꯍꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤ, ꯂꯥꯎ ꯆꯠꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯅꯤ꯫ ꯃꯦꯝꯆꯥꯅ, ꯍꯥꯏ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ? ꯍꯥꯏ ꯑꯙꯥꯃꯣꯔꯥ, ꯅꯪꯗꯤ ꯆꯠꯄ ꯌꯥꯔꯣꯏꯅꯦꯍꯦ, ꯆꯠꯈꯤꯅꯨꯅꯦꯍꯦ꯫ ꯃꯅꯤ ꯃꯃꯥꯒꯤ ꯋꯥ ꯈꯨꯝꯂꯝꯗ꯭ꯔꯦ, ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯦ, ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯣꯛꯂꯛꯄꯗ ꯂꯝꯕꯤꯗ ꯈꯨꯟꯖꯥꯎ ꯊꯦꯡꯅꯩ꯫ ꯈꯨꯟꯖꯥꯎ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯩꯅꯣ ꯑꯅꯤꯁꯤꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯇꯧꯔꯤꯁꯤꯅ? ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯍꯧꯏ꯫ ꯌꯨꯝ ꯌꯧꯔꯛꯄꯗ ꯃꯦꯝꯆꯥꯅ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅ ꯇꯧꯖ ꯁꯥꯔꯤꯁꯦ? ꯁꯤꯗꯤ ꯈꯤꯇ ꯅꯠꯇꯦ, ꯄꯨꯔꯥ ꯁꯨꯝꯈ꯭ꯔꯦꯗꯅ꯫ ꯌꯥꯔꯔꯣꯏ ꯃꯁꯤ꯫ ꯑꯩꯅ ꯈꯜꯂꯨꯕꯅ ꯃꯥꯅ ꯇꯧꯔꯛꯂꯤꯁꯤꯒ ꯑꯩꯅꯗꯤ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯗꯅ ꯈꯜꯂꯤ, ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯆꯠꯈ꯭ꯔꯕ꯫ ꯑꯩ ꯂꯣꯏꯔꯦ ꯍꯥꯏꯍꯩꯗꯤꯌꯦ, ꯂꯣꯏꯔꯦ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯑꯩ꯫ ꯍꯥꯏ, ꯀꯔꯤꯅꯣꯅꯦ ꯂꯣꯏꯔꯤꯕꯣ? ꯃꯦꯝꯆꯥ ꯃꯇꯣꯝꯇ ꯍꯥꯏꯖꯩ꯫ ꯑꯁꯤꯃꯨꯛ ꯂꯥꯛꯂ ꯃꯥꯜꯂꯤ, ꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕ? ꯍꯥꯏ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤꯅꯦ? ꯃꯁꯤꯅ ꯃꯤꯅ ꯍꯪꯕꯗꯤ ꯈꯨꯝꯗꯦ, ꯑꯗꯨꯒ ꯃꯇꯣꯝꯇ ꯆꯐꯨ ꯁꯧꯕꯒꯨꯝ ꯁꯧꯔꯤꯁꯤꯅ ꯀꯔꯤꯅꯣ? ꯑꯣ, ꯆꯦꯟꯈ꯭ꯔꯦ꯫ ꯀꯔꯤ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯑꯣ, ꯅꯃꯧꯅ ꯅꯆꯥ ꯆꯦꯟꯈ꯭ꯔꯦ꯫ ꯍꯥ, ꯀꯗꯥꯏꯗ ꯑꯣꯏꯔꯨꯅꯤ ꯍꯥꯏꯒꯦ? ꯃꯄꯥꯝꯗꯅꯤꯗꯅ꯫ ꯑꯣ, ꯍꯧꯖꯤꯛꯇ ꯆꯠꯈꯤꯕꯗꯨ ꯑꯣꯏꯕ ꯇꯥꯔꯦ꯫ ꯑꯩꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯂꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯔꯦ꯫ ꯍꯩ, ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯆꯠꯈ꯭ꯔꯤꯗꯣ? ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ? ꯀꯩꯅꯣ ꯃꯣꯏ ꯃꯄꯥ, ꯑꯩꯅꯕꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ? ꯈꯨꯟꯖꯥꯎꯅ ꯆꯤꯡꯅꯩ꯫ ꯃꯥꯅ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯃꯣꯏꯅ ꯍꯦꯛꯇ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ꯫ ꯃꯥꯅ ꯀꯔꯤꯅꯣ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ꯫ ꯃꯧꯗ ꯅꯠꯇꯅ ꯏꯆꯥ ꯅꯤꯄꯥꯁꯨ ꯌꯥꯎꯈ꯭ꯔꯕ ꯋꯥꯁꯤ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯍꯥꯏ, ꯋꯥꯗꯨ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ꯫ ꯅꯪꯅ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯃꯣꯏꯅ ꯍꯦꯛꯇ ꯆꯠꯀꯗꯕ ꯅꯠꯇꯦꯅꯦꯍꯦ꯫ ꯃꯧꯗ ꯅꯠꯇꯅ ꯅꯆꯥ ꯅꯤꯄꯥ ꯐꯥꯎꯕ ꯌꯥꯎꯅ ꯆꯠꯈ꯭ꯔꯤꯗꯣ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯃꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥꯎꯅ ꯃꯔꯝ ꯍꯪꯅ ꯃꯦꯝꯆꯥꯕꯨ ꯐꯨꯕ ꯍꯧꯔꯛꯏ꯫ ꯃꯦꯝꯆꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ, ꯑꯌꯣ, ꯅꯥꯏꯌꯦ ꯀꯩꯅꯣ ꯃꯣꯏ ꯃꯄꯥ? ꯍꯥꯏꯔꯒꯦ ꯍꯥꯏꯔꯒ꯫ ꯍꯥꯏꯌꯨ, ꯅꯪ ꯑꯩ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯃꯧꯗꯨ ꯅꯪꯅ ꯑꯣꯠꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯃꯧꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯅ ꯍꯥꯏꯔꯨꯕꯅꯤ, ꯑꯗꯨꯗ ꯅꯆꯥꯅꯤꯄꯥꯅ ꯃꯥꯁꯨ ꯌꯥꯎꯅ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ꯫ ꯈꯥꯝꯃꯒ ꯌꯥꯗꯦ, ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯗꯅ꯫ ꯑꯗꯨꯗꯤ ꯅꯪ ꯆꯠꯂꯣ, ꯀꯧꯔꯁꯨ ꯆꯠꯂꯣ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯤꯕꯣ? ꯍꯥ, ꯑꯩꯅ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯀꯌꯥꯔꯛ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯂꯕ ꯅꯠꯇ꯭ꯔꯣ? ꯌꯥꯝ ꯊꯨꯅ ꯀꯧꯔꯨꯁꯣꯀꯣ꯫ ꯃꯦꯝꯆꯥꯅ ꯊꯩꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯥꯏ, ꯌꯥꯝ ꯊꯨꯅ ꯀꯧꯔꯛꯑꯣꯀꯣ ꯅꯪ꯫ ꯑꯁꯨꯝꯅ ꯃꯦꯝꯆꯥ ꯀꯧꯕꯁꯨ ꯆꯠꯇ꯭ꯔꯦ, ꯃꯥꯅ ꯊꯣꯛꯄ ꯑꯃ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯈꯨꯟꯖꯥꯎ ꯃꯇꯩ ꯃꯅꯥꯎꯗꯪ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯃꯅꯤ, ꯊꯣꯏꯕꯤ ꯃꯄꯥꯝꯗ ꯂꯩꯗꯨꯅ ꯃꯆꯥ ꯌꯥꯎꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯍꯣꯠꯅꯔꯤ, ꯑꯈꯪ ꯑꯍꯩ ꯌꯦꯡꯗꯨꯅ꯫ ꯁꯣꯝꯗꯅ ꯑꯍꯟꯕꯤꯅ ꯁꯤꯟꯗꯅ ꯆꯤꯡꯈꯩ ꯅꯨꯄꯤ ꯊꯤꯕꯤꯔꯤ꯫ ꯂꯨꯍꯣꯡꯕ ꯆꯍꯤ ꯐꯥꯖꯤꯜꯂꯛꯂꯤ꯫ ꯆꯤꯡꯈꯩꯒꯤ ꯅꯨꯄꯤ ꯑꯔꯨꯕꯤ ꯈꯣꯏꯖꯤ ꯃꯤꯇꯝꯈ꯭ꯔꯦ꯫ ꯑꯍꯟꯕꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯥꯏ, ꯃꯧ, ꯊꯕꯛꯇꯣ ꯉꯝꯗ꯭ꯔꯗꯤ ꯊꯝ, ꯏꯃꯥ ꯇꯧꯒꯦ, ꯏꯃꯧ ꯋꯥꯅꯤ ꯄꯣꯊꯥꯔꯒ ꯂꯩꯌꯨ꯫ ꯏꯃꯥ, ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯑꯩ ꯑꯗꯨꯝ ꯇꯧꯒꯦ, ꯏꯃꯥ ꯑꯗꯨꯝ ꯄꯣꯊꯥꯔꯁꯨ꯫ ꯍꯥꯏ, ꯌꯥꯗꯦ, ꯑꯩ ꯇꯧꯒꯦ, ꯏꯃꯧ ꯋꯥꯍꯟꯕ ꯌꯥꯄꯣꯟꯇꯦ꯫ ꯑꯁꯨꯝꯅ ꯑꯍꯟꯕꯤꯅ ꯃꯃꯧꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯃꯥꯅ ꯇꯧꯗꯨꯅ ꯃꯃꯧꯕꯨ ꯄꯣꯊꯥꯍꯜꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯕꯤ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ ꯃꯅꯤꯅ ꯊꯕꯛ ꯍꯜꯂꯛꯄꯗ꯫ ꯀꯩꯅꯣ, ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ, ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤꯅ꯫ ꯊꯣꯏꯕꯤ ꯂꯦꯟꯅꯒꯦ ꯍꯥꯏꯗꯨꯅ ꯄꯥꯛ ꯍꯥꯏꯗꯣꯛꯇꯦ꯫ ꯍꯥꯏꯔꯣꯏ, ꯀꯩꯅꯣ, ꯃꯤꯅ ꯍꯔꯥꯎꯕꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯍꯔꯥꯎꯕꯗꯣ ꯑꯩꯁꯨ ꯈꯪꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯦ?
ꯑꯣ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯈꯪꯖꯔꯛꯀꯅꯤꯌꯦ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯈꯪꯗ꯭ꯔꯁꯨ ꯌꯥꯏꯗ ꯀꯔꯤꯒꯤꯅꯣꯅ ꯁꯨꯝ ꯍꯪꯕꯒꯤ ꯋꯥꯅꯤ ꯍꯥꯏꯅꯤꯡꯗ꯭ꯔꯗꯤ ꯅꯇꯣꯝꯇ ꯍꯔꯥꯎꯍꯧꯔꯣꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤ ꯆꯪꯒꯦ ꯇꯧꯋꯤ ꯊꯣꯏꯕꯤꯅ ꯀꯥꯏꯗꯅꯣ ꯆꯪꯈꯤꯕ ꯌꯥꯔꯣꯏ ꯀꯩꯒꯤ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯌꯥꯔꯣꯏ ꯅꯪꯒꯤꯁꯦ ꯉꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯆꯪꯒꯦꯁꯨ ꯌꯥꯗꯕ ꯃꯔꯝ ꯍꯥꯏꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯀꯩꯁꯨ ꯇꯧꯒꯅꯣ ꯁꯤꯗ ꯑꯗꯨꯝ ꯂꯩꯌꯨ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯩꯁꯦ ꯌꯥꯝ ꯋꯥꯅ ꯍꯜꯂꯛꯏꯖꯥꯠꯅꯤ ꯈꯪꯉꯕ ꯏꯁꯥꯁꯦ ꯏꯔꯨ ꯂꯨꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯀꯔꯟ ꯇꯧꯅꯨꯁꯤ ꯑꯩ ꯏꯔꯨ ꯂꯨꯔꯒꯦ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯅꯨꯄꯥ ꯅꯪꯕꯣ ꯃꯅꯤ ꯁꯥꯎꯔꯛꯏ ꯅꯪ ꯑꯗꯨ ꯌꯧꯔꯗꯤ ꯆꯩ ꯆꯥꯔꯅꯤ ꯅꯠꯇꯦ ꯀꯩꯅꯣ ꯍꯥꯏꯕ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯁꯤ ꯅꯨꯄꯥ ꯅꯪ ꯉꯥꯛ ꯂꯩꯔꯒ ꯍꯔꯥꯎꯕꯅꯤ ꯅꯁꯥꯗꯣ ꯂꯩꯐꯝ ꯈꯪꯂꯔꯣꯏꯗꯕꯅꯤ ꯀꯔꯤꯒꯤ ꯍꯔꯥꯎꯗꯣꯏꯕ ꯑꯩꯗꯤ ꯍꯩ ꯊꯣꯏꯕꯤ ꯅꯪ ꯀꯔꯟ ꯇꯥꯒ ꯑꯩ ꯆꯪꯒꯦꯁꯦ ꯑꯁꯨꯝꯅ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯊꯣꯏꯕꯤꯅ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯔꯒ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯃꯅꯥꯀꯣꯡꯗ ꯑꯣ ꯃꯣꯏ ꯃꯄꯥ ꯃꯅꯤ ꯏꯉꯉꯛꯅ ꯊꯣꯏꯕꯤꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ ꯃꯅꯤ ꯅꯣꯛꯂꯒ ꯍꯥꯏ ꯊꯣꯏꯕꯤ ꯅꯪꯅ ꯃꯃꯥ ꯑꯣꯏꯅꯤꯡꯕꯁꯤ ꯑꯣꯏꯅꯤꯡꯉꯤꯗ ꯀꯣꯏꯕꯦꯝꯃ ꯅꯠꯇꯦ ꯅꯪꯕꯨ ꯃꯃꯥ ꯑꯣꯏꯅꯤꯡꯕꯅ ꯉꯥꯎꯔꯕ꯭ꯔꯣ ꯑꯣ ꯑꯣꯟꯊꯣꯛꯄꯅꯤ ꯂꯥꯏꯕꯛ ꯅꯪꯁꯨ ꯑꯁꯨꯛ ꯃꯃꯥ ꯑꯣꯏꯅꯤꯡꯂꯤꯕ ꯃꯤꯁꯤꯗ ꯃꯃꯥ ꯑꯣꯏꯍꯟꯕ ꯉꯝꯗ꯭ꯔꯤꯕ ꯍꯦꯂꯥꯏ ꯅꯪꯕꯨ ꯑꯩꯅ ꯋꯥꯔꯧ ꯇꯁꯦꯡꯅ ꯋꯥꯔꯧꯏ ꯍꯥꯏꯁꯤꯅꯤ ꯑꯁ ꯃꯤꯅ ꯍꯥꯏꯁꯦ ꯇꯥꯗꯦ ꯃꯁꯤ ꯅꯨꯄꯥꯁꯤ ꯌꯥꯔꯤꯕ ꯊꯣꯏꯕꯤ ꯅꯪꯒꯤꯗꯣ ꯌꯥꯝꯅꯕꯨꯗꯤ ꯃꯥꯜꯂꯤꯕ ꯑꯗꯣ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯁꯤ ꯌꯧꯔꯛꯂꯗꯤ ꯅꯨꯄꯥ ꯅꯪ ꯑꯩꯅ ꯍꯥꯏꯁꯦ ꯃꯨꯟꯅ ꯇꯥꯗ꯭ꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯨꯄꯤ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯁꯤꯗ ꯅꯪꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯗꯣ ꯊꯣꯏꯕꯤꯅ ꯈꯜꯂꯤ ꯃꯁꯤ ꯑꯩꯅ ꯂꯣꯟ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯁꯤꯗꯤ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯒꯦ ꯑꯁꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯣ ꯑꯩ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕ ꯃꯅꯤ ꯊꯣꯏꯕꯤꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯑꯁꯦꯡꯕꯩꯔꯣ ꯊꯣꯏꯕꯤ ꯌꯥꯝ ꯍꯔꯥꯎꯅ ꯍꯣꯏ ꯑꯁꯦꯡꯕꯅꯤ ꯑꯗꯨꯗꯤ ꯌꯥꯝ ꯍꯔꯥꯎ ꯌꯥ ꯑꯁꯨꯝꯅ ꯃꯅꯤꯅ ꯊꯣꯏꯕꯤꯕꯨ ꯀꯣꯜꯂꯒ ꯀꯣꯏꯊꯥꯡ ꯊꯥꯡꯉꯤ ꯑꯁ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯁꯤ ꯊꯥꯗꯣꯛꯑꯣꯕ ꯑꯩ ꯍꯧꯖꯤꯛ ꯀꯣꯏꯊꯥꯡ ꯊꯥꯡꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦꯕ ꯁꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯊꯥꯡꯕ ꯌꯥꯗꯦꯕ ꯑꯣ ꯁꯤꯁꯦ ꯊꯝꯂꯒꯦ ꯑꯁꯨꯝꯅ ꯊꯣꯏꯕꯤꯕꯨ ꯊꯅꯝꯂꯒ ꯃꯅꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯔꯨꯂꯨꯕ ꯆꯪꯈ꯭ꯔꯤ ꯑꯁꯨꯝꯅ ꯊꯣꯏꯕꯤꯒꯤ ꯄꯥꯎ ꯇꯥꯕꯗ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯂꯩꯃꯍꯟꯁꯨ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯣꯏ ꯂꯣꯏꯅ ꯍꯔꯥꯎꯅꯩ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯣꯏꯕꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯤ ꯃꯅꯤꯅ ꯇꯥꯡꯅ ꯐꯪꯖꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯁꯅꯥꯃꯇꯨꯝ ꯊꯣꯟꯕꯤꯔꯤ ꯊꯣꯏꯕꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯕ ꯐꯪꯕꯗ ꯍꯔꯥꯎꯕꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯏꯃꯥꯒꯤ ꯁꯅꯥꯃꯇꯨꯝ ꯅꯪ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯏꯃꯥꯅ ꯀꯌꯥꯗ ꯋꯥꯈꯤꯕ ꯑꯩꯕꯨ ꯃꯆꯥ ꯌꯥꯎꯗꯕꯤꯅꯤ ꯍꯥꯏꯗꯅ ꯀꯌꯥꯗ ꯊꯤꯅ ꯇꯧꯕꯤꯈꯤꯕ ꯌꯨꯝꯗꯨꯗꯒꯤ ꯐꯥꯎꯕ ꯇꯥꯟꯊꯣꯔꯛꯈꯤꯕꯅꯤ ꯑꯩꯅ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯈꯪꯈꯤꯕ ꯏꯃꯥꯁꯦ ꯁꯤꯔ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯅꯃꯥ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯃꯄꯨ ꯃꯥꯅ ꯎꯕꯤꯔ ꯃꯥꯜꯂꯤ ꯉꯁꯤꯗꯤ ꯃꯄꯨꯅ ꯅꯃꯥꯕꯨ ꯆꯥꯟꯕꯤꯔꯤ ꯏꯃꯥꯒꯤ ꯁꯅꯥꯃꯇꯨꯝ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯛꯂꯕꯅꯤꯅ ꯏꯃꯥꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯁꯨ ꯇꯥꯔꯔꯣꯏ ꯃꯤꯅ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯅꯕꯗꯨꯁꯨ ꯉꯥꯡꯅꯔꯔꯣꯏ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ ꯄꯦꯜꯂꯦ ꯁꯣꯝꯗꯁꯨ ꯆꯤꯡꯈꯩꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅꯔꯤꯉꯩ ꯃꯅꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩꯒꯤꯗ ꯂꯥꯛꯏ ꯀꯩꯅꯣ ꯏꯇꯥꯎ ꯆꯤꯡꯈꯩꯁꯤ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯎꯏꯗ ꯏꯇꯥꯎ ꯅꯪ ꯂꯥꯛꯏꯔꯣ ꯂꯥꯎ ꯆꯪꯂꯣ ꯀꯩꯅꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯇꯧꯔꯤꯁꯤꯕꯣ ꯏꯇꯥꯎ ꯉꯁꯤꯗꯤ ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯤ ꯑꯗꯨꯒꯤꯅꯤ ꯃꯌꯥꯝ ꯂꯥꯡꯗꯅ ꯇꯧꯔꯤꯁꯤ ꯑꯁꯦꯡꯕꯩꯔꯣ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯁꯨ ꯉꯁꯤꯗꯤ ꯏꯇꯥꯎꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯒꯦꯅ ꯂꯥꯛꯄꯅꯤ ꯀꯩ ꯄꯥꯎꯅꯣ ꯏꯇꯥꯎ ꯇꯝꯃꯨ ꯇꯥꯁꯤ ꯀꯩꯅꯣ ꯏꯇꯥꯎ ꯃꯇꯝ ꯀꯨꯏꯅ ꯑꯩꯁꯦ ꯑꯉꯥꯡ ꯌꯥꯎꯗꯅ ꯂꯩꯔꯛꯄꯗꯣ ꯉꯁꯤꯗꯤ ꯑꯩꯁꯨ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯤ ꯑꯁꯦꯡꯕꯩꯔꯣ ꯑꯁꯦꯡꯕꯅꯤ ꯏꯇꯥꯎ ꯄꯥꯎꯁꯤ ꯇꯝꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯏꯇꯥꯎ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯇꯥꯎ ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯍꯟꯕꯤꯁꯨ ꯍꯔꯥꯎꯏ ꯑꯁꯨꯝꯅ ꯃꯣꯏ ꯂꯣꯏꯅ ꯍꯔꯥꯎꯅꯩ ꯑꯗꯨꯕꯨ ꯁꯣꯝꯗ ꯃꯦꯝꯆꯥꯒ ꯈꯨꯟꯖꯥꯎꯒꯗꯤ ꯄꯥꯎꯁꯤ ꯇꯥꯗ꯭ꯔꯤ ꯃꯅꯤ ꯍꯣꯏꯅꯁꯨ ꯍꯥꯏꯗ꯭ꯔꯤ ꯈꯨꯟꯖꯥꯎꯅ ꯃꯆꯥ ꯃꯃꯧꯕꯨ ꯀꯧꯗꯤ ꯀꯧꯅꯤ ꯆꯠꯄꯁꯨ ꯏꯀꯥꯏ ꯇꯧꯗꯨꯅ ꯂꯩ ꯃꯦꯝꯆꯥꯅ ꯀꯧꯔꯨꯁꯨ ꯍꯥꯏꯕꯁꯨ ꯃꯦꯝꯆꯥꯁꯨ ꯆꯠꯄ ꯏꯀꯥꯏꯗꯨꯅ ꯃꯣꯏ ꯑꯅꯤꯈꯛ ꯋꯥꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯉꯥꯡꯅꯗ ꯇꯧꯐꯝ ꯈꯪꯗꯅ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯅ ꯂꯩꯔꯝꯃꯤ ꯍꯣꯏ ꯃꯦꯝꯆꯥ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯅꯆꯥꯅꯃꯣꯛꯁꯨ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦꯗꯅꯁꯦ
ꯏꯃꯧꯗꯨ ꯂꯩꯔꯤꯉꯩꯗꯗꯤ ꯆꯥꯁꯨ ꯊꯛꯄ ꯐꯪꯂꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯐꯪꯗ꯭ꯔꯦ ꯆꯥꯛꯁꯨ ꯃꯇꯝ ꯆꯥꯅ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯃꯦꯝꯆꯥꯁꯨ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯋꯥꯈꯜ ꯊꯣꯛꯇꯅ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯈꯜꯂꯨꯕꯅ ꯊꯣꯏꯕꯤ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯅꯨꯄꯤ ꯑꯃ ꯊꯤꯒꯦ ꯈꯜꯂꯨꯕꯅꯤ ꯃꯆꯥꯅ ꯐꯥꯎ ꯌꯥꯔꯛꯇꯅ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗ ꯂꯩꯈꯤꯕꯗꯨꯗ ꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯈꯨꯟꯖꯥꯎꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯥꯅꯤꯡꯗꯦꯗ ꯃꯣꯏ ꯃꯄꯥꯒꯤ ꯋꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅꯅꯦ ꯃꯣꯏ ꯃꯄꯥ ꯍꯦꯛ ꯆꯠꯂꯒ ꯀꯧꯕꯤꯔꯨꯔꯣ ꯀꯩꯊꯣꯛꯆꯩ ꯍꯣ ꯅꯃꯧ ꯙꯥꯔ ꯌꯥꯎꯗꯕꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯔꯕꯣꯏꯔꯦꯗ ꯍꯥꯏ ꯅꯨꯄꯤ ꯅꯪ ꯆꯩ ꯆꯥꯅꯤꯀꯣ ꯅꯪ ꯆꯩꯁꯦ ꯐꯅ ꯌꯥꯝꯅꯁꯨ ꯆꯥꯔꯕꯅꯤ ꯑꯗꯨꯕꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯦꯗꯀꯣ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯀꯧꯗꯣꯏꯅꯣ ꯑꯩꯅ ꯇꯥꯟꯊꯣꯛꯈꯤꯕꯁꯨ ꯅꯠꯇꯅ ꯅꯪꯅ ꯇꯥꯟꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯀꯧꯔꯨꯒꯗꯕ ꯈꯪꯉꯕ ꯑꯣ ꯑꯩꯗꯤ ꯀꯧꯕ ꯉꯝꯂꯣꯏ ꯀꯩꯗꯧꯗꯣꯏꯅꯣ ꯃꯣꯏ ꯀꯧꯔꯒ ꯆꯠꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯕꯗꯨꯕꯨ ꯑꯩꯅ ꯉꯛꯂꯤꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯅꯨꯄꯤ ꯃꯇꯨꯡꯗ ꯏꯟꯅꯔꯒ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯤꯕꯗꯨꯕꯨ ꯃꯃꯥꯏꯗꯣ ꯀꯗꯥꯏꯗ ꯄꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯅꯤ ꯃꯤ ꯍꯩ ꯅꯪꯒꯤ ꯅꯊꯧꯗꯣ ꯅꯃꯧꯗꯤ ꯂꯥꯏꯔꯗꯅ ꯅꯆꯥꯅ ꯐꯥꯎꯕ ꯌꯥꯅꯤꯡꯗ꯭ꯔꯕ ꯑꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ ꯏꯆꯥꯗꯣ ꯑꯗꯨ ꯈꯪꯅ ꯅꯥꯛꯄꯨ ꯇꯥꯗꯕ ꯃꯤ ꯅꯠꯇꯦ ꯈꯪꯉꯕ ꯃꯥꯁꯨ ꯌꯥꯎꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯃꯗꯨꯅ ꯃꯇꯤꯛ ꯍꯦꯛ ꯆꯥꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯊꯤꯔꯣꯗꯅ ꯅꯪꯅ ꯃꯧ ꯑꯃ ꯊꯤꯅꯤ ꯍꯥꯏꯗꯣ ꯊꯤꯔꯣ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯕꯅꯣ ꯃꯣꯏ ꯃꯄꯥ ꯀꯩ ꯀꯥꯟꯅꯗꯕꯗ ꯀꯔꯦꯝꯅꯔꯛꯀꯅꯨꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯦ ꯁꯧꯒꯠꯀꯅꯤ ꯅꯪ ꯈꯣꯏꯗꯧꯗꯣ ꯂꯤꯆꯩꯁꯤꯅ ꯑꯃꯨꯛꯇꯪ ꯆꯤꯡꯂꯕꯗꯤ ꯁꯧꯒꯠꯂꯤꯕ ꯈꯣꯏꯗꯧꯗꯣ ꯈꯪꯏꯪ ꯏꯪꯒꯅꯤꯗ ꯅꯪ ꯋꯥ ꯑꯃꯇ ꯉꯥꯡ ꯌꯥꯗꯦ ꯂꯤꯆꯩꯅ ꯀꯩ ꯊꯣꯛꯆꯩꯅ ꯉꯥꯡꯂꯤꯗꯣ ꯈꯪꯗꯦꯕ ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤ ꯉꯥꯡꯅꯔꯤꯀꯥꯟꯗ ꯆꯤꯡꯈꯩ ꯆꯪꯂꯛꯏ ꯍꯣꯏ ꯅꯪꯕꯨ ꯆꯤꯡꯈꯩ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤ ꯕꯥꯖꯤ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯍꯥꯏ ꯀꯨꯏꯅ ꯎꯗꯕꯗꯨꯗ ꯅꯁꯛꯕꯨ ꯈꯪꯗ꯭ꯔꯤꯅꯦ ꯍꯥꯏ ꯃꯃꯥ ꯌꯦꯡꯉꯨ ꯅꯆꯥ ꯆꯤꯡꯈꯩ ꯂꯥꯛꯂꯤꯁꯦ ꯅꯪꯕꯨ ꯎꯗ꯭ꯔꯕ꯭ꯔꯣ ꯍꯩꯃꯥ ꯏꯆꯥ ꯂꯥꯛꯏꯗꯅ ꯅꯪꯗꯤ ꯅꯁꯛꯇꯣ ꯌꯥꯝꯅ ꯍꯣꯡꯂꯝꯂꯦꯅꯦ ꯏꯃꯥꯗꯤ ꯈꯪꯕꯨ ꯈꯪꯉꯨꯗ꯭ꯔꯤ ꯅꯪꯕꯨ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯗꯤ ꯀꯜꯂꯤꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯔꯤ ꯀꯜꯂꯤꯌꯦ ꯏꯃꯥ ꯅꯆꯥꯁꯨ ꯅꯨꯡꯉꯥꯏ ꯉꯁꯤ ꯏꯆꯥꯅ ꯂꯥꯛꯄꯁꯤꯗꯤ ꯀꯔꯤ ꯄꯤꯖꯅꯤ ꯇꯧꯔꯤꯁꯤꯗꯤ ꯃꯃꯥ ꯅꯪꯕꯨ ꯀꯔꯤꯅꯣ ꯈꯤꯇ ꯌꯦꯡꯉꯨꯗꯅ ꯏꯆꯥ ꯄꯤꯖꯅꯕ ꯌꯥꯔꯅꯤꯌꯦ ꯕꯥꯖꯦ ꯑꯩ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦ ꯑꯗꯣ ꯏꯃꯥ ꯕꯥꯖꯦ ꯑꯩꯁꯦ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯗꯨꯅ ꯇꯥꯎꯗꯤ ꯂꯩꯇꯦꯅꯦ ꯕꯥꯖꯦ ꯑꯩ ꯂꯣꯏꯅ ꯈꯪꯂꯤ ꯄꯥꯎꯁꯤ ꯂꯣꯏꯅ ꯇꯥꯔꯤ ꯑꯗꯣ ꯑꯩꯅ ꯂꯥꯛꯏꯁꯤꯗꯤ ꯏꯇꯥꯎ ꯍꯪꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯔꯣꯗꯅ ꯕꯥꯖꯦ ꯏꯃꯥ ꯏꯇꯥꯎꯗꯣ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯤ ꯈꯨꯟꯖꯥꯎꯒ ꯃꯦꯝꯆꯥꯒ ꯆꯞ ꯃꯥꯟꯅꯅ ꯍꯥ ꯀꯔꯤꯑꯕ ꯄꯥꯎꯁꯤ ꯇꯥꯕꯗ ꯏꯃꯥꯒ ꯕꯥꯖꯤꯒ ꯁꯣꯏꯗꯅ ꯍꯔꯥꯎꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯄꯥꯎꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯕꯥꯖꯤ ꯏꯆꯥꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯏꯄꯥ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯁꯣꯝꯗꯅ ꯃꯦꯝꯆꯥ ꯄꯥꯎꯁꯤ ꯇꯥꯕꯗ ꯍꯔꯥꯎꯕꯗꯤ ꯌꯥꯎꯊꯣꯛꯂꯨꯔꯤ ꯑꯗꯨꯕꯨ ꯃꯥ ꯉꯥꯛ ꯂꯩꯔꯒ ꯃꯇꯣꯝꯇ ꯏꯀꯥꯏꯔꯛꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯑꯗꯨ ꯕꯥꯖꯤ ꯏꯇꯥꯎꯅ ꯍꯥꯏꯔꯛꯄꯕꯨꯗꯤ ꯅꯠꯇꯦꯀꯣ ꯄꯥꯎꯁꯦ ꯑꯩꯅ ꯇꯧꯅꯔꯤꯕꯁꯤ ꯇꯥꯔꯨꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯄꯥꯎꯁꯦ ꯇꯝꯒꯦ ꯂꯥꯛꯄꯅꯤ ꯏꯇꯥꯎꯅ ꯇꯥꯔꯒ ꯑꯩꯕꯨ ꯁꯥꯎꯒꯗ꯭ꯔꯥ ꯈꯪꯗꯦ ꯍꯩ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ ꯁꯥꯎꯔꯣꯏꯗ ꯏꯆꯥꯁꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯀꯩꯁꯨ ꯁꯥꯎꯔꯣꯏ ꯕꯥꯖꯤ ꯑꯩꯗꯤ ꯏꯇꯥꯎꯅ ꯇꯧꯔꯤꯁꯦ ꯑꯩ ꯌꯥꯅꯤꯡꯗꯦ ꯑꯗꯣ ꯕꯥꯖꯤ ꯍꯣꯏ ꯏꯃꯥ ꯍꯣꯏꯅ ꯑꯃꯨꯛꯇꯪ ꯀꯧꯁꯤꯜꯂꯒ ꯂꯩꯃꯤꯟꯅꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤꯅ ꯆꯥꯗꯤ ꯀꯨꯟꯖꯣ ꯏꯀꯥꯏꯔꯛ ꯇꯧꯏ ꯏꯄꯥꯁꯨ ꯈꯜꯂꯤꯕꯅꯤ ꯀꯧꯁꯤꯜꯂꯒꯦ ꯍꯥꯏꯗꯅ ꯑꯗꯣ ꯃꯥꯅ ꯃꯆꯥ ꯐꯪꯂꯒ ꯑꯩꯈꯣꯏꯗꯒꯗꯤ ꯀꯔꯤꯝꯇ ꯄꯥꯎ ꯍꯥꯏꯔꯛꯇꯦꯅꯦ ꯑꯃꯨꯛ ꯋꯥꯈꯜ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯃꯦꯝꯆꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯑꯣꯏꯅꯦ ꯍꯥꯏꯅꯤꯡꯂꯣꯏꯕ ꯑꯩ ꯈꯪꯉꯤꯕ ꯃꯦꯝꯆꯥ ꯃꯆꯨ ꯄꯩꯊꯣꯛꯈꯤ ꯕꯥꯖꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯆꯠꯂꯣ ꯀꯩꯝꯇꯁꯨ ꯆꯥꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯑꯁꯨꯝꯅ ꯆꯤꯡꯈꯩ ꯆꯠꯈ꯭ꯔꯤ ꯈꯨꯟꯖꯥꯎ ꯀꯂꯛ ꯄꯦꯟꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯏꯁꯨ ꯐꯪꯂꯕꯅꯤꯅ ꯑꯩꯗꯤ ꯏꯁꯨ ꯃꯁꯛ ꯌꯦꯡꯕ ꯆꯠꯂꯨꯒꯦ ꯃꯦꯝꯆꯥ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯁꯦꯡꯕꯒꯤ ꯑꯣꯏꯖꯥꯠꯂꯅꯤ ꯍꯥꯏꯁꯤꯕꯣ ꯑꯗꯨꯛ ꯀꯨꯏꯅ ꯂꯩꯕꯗꯤ ꯃꯆꯥ ꯌꯥꯎꯗ꯭ꯔꯒ ꯍꯧꯖꯤꯛꯅ ꯀꯃꯥꯏꯅ ꯌꯥꯎꯔꯛꯂꯤꯕ ꯈꯪꯗ꯭ꯔꯦꯗ ꯃꯥꯒꯤꯔ ꯃꯤꯒꯤꯔ ꯈꯪꯄꯣꯟꯇꯦꯗ ꯈꯨꯟꯖꯥꯎꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯣ ꯌꯦꯡꯉꯨꯁꯨ ꯐꯖꯔꯝꯃꯅꯤ ꯅꯁꯨꯗꯣ ꯃꯃꯥ ꯂꯧꯗꯨꯅ ꯊꯔꯥꯏ ꯀꯣꯛꯄꯤ ꯃꯥꯟꯖꯔꯝꯂꯅꯤ ꯍꯥꯏ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯏꯔꯥ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯅꯪ ꯑꯁꯨꯝꯅ ꯈꯨꯟꯖꯥꯎꯅ ꯃꯦꯝꯆꯥꯕꯨ ꯊꯦꯝꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯃꯅꯤ ꯍꯣꯏ ꯀꯧꯕ ꯂꯥꯛꯏ ꯃꯦꯝꯆꯥꯗꯤ ꯂꯥꯛꯇ ꯌꯥꯗꯕꯒꯤ ꯂꯥꯛꯄꯒꯤ ꯋꯥꯅꯤ ꯊꯣꯏꯕꯤ ꯍꯣꯏꯗ ꯆꯪꯒꯅꯤ ꯈꯟꯕꯗ ꯃꯁꯥꯗꯨꯗꯤ ꯂꯥꯏꯈꯣꯝꯕꯤ ꯆꯨꯏ ꯍꯥꯏꯗꯨ ꯌꯧꯔꯕꯅꯤ ꯃꯣꯏ ꯑꯅꯤ ꯂꯥꯛꯄ ꯎꯕꯗ ꯂꯩ ꯃꯍꯜꯅ ꯇꯥꯗꯒ ꯏꯅꯝꯃꯒ ꯂꯥꯛꯏꯕ꯭ꯔꯥ ꯍꯥꯏ ꯊꯣꯏꯕꯤ ꯅꯪ ꯕꯥꯖꯤꯒ ꯅꯃꯥꯒ ꯂꯥꯛꯏꯅꯦꯍꯦ ꯐꯤꯗꯥ ꯄꯨꯊꯣꯔꯛꯎꯍꯦ
ꯀꯥꯈꯠꯂꯛꯑꯣ ꯇꯥꯗꯒ ꯏꯅꯝꯃꯒ ꯊꯣꯏꯕꯤ ꯐꯤꯗꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯈꯨꯟꯖꯥꯎꯗ ꯈꯨꯔꯨꯝꯃꯤ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯊꯣꯏꯕꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯏꯃꯥꯁꯤꯕꯨ ꯈꯨꯔꯨꯝꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯂꯩꯃꯍꯜꯅ ꯍꯥꯏ ꯅꯃꯥꯁꯨ ꯈꯨꯔꯨꯝꯃꯨꯅꯦ ꯑꯗꯨꯒ ꯆꯥꯂꯣ ꯂꯥꯛꯑꯣ ꯌꯥꯔꯦꯗ ꯈꯣꯏꯗꯤ ꯏꯁꯨ ꯐꯪꯂꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯇꯥꯗꯦꯅꯦ ꯉꯁꯤꯗ ꯃꯤꯅ ꯇꯝꯂꯛꯄꯗꯒꯤ ꯇꯥꯕꯅꯤ ꯑꯗꯨꯅ ꯍꯔꯥꯎꯃꯟꯗꯅ ꯆꯦꯜꯂꯛꯏꯕꯁꯤꯅꯤ ꯍꯣꯏ ꯇꯥꯗ ꯑꯩꯁꯨ ꯄꯨꯡꯉꯛꯂꯕꯅꯤ ꯇꯧꯔꯤꯁꯤ ꯃꯌꯥꯝꯁꯤ ꯍꯔꯥꯎꯃꯟꯗꯅ ꯄꯨꯡꯂꯥꯡ ꯂꯥꯡꯕꯗꯨꯗ ꯄꯥꯎꯒ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯕ꯭ꯔꯥ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ ꯃꯦꯝꯆꯥꯗꯤ ꯋꯥ ꯉꯥꯡꯗꯦ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯂꯩ ꯊꯣꯏꯕꯤꯅ ꯆꯥ ꯁꯨꯝ ꯌꯦꯜꯂꯛꯄꯗ ꯃꯦꯝꯆꯥꯗ ꯁꯠ ꯄꯤꯁꯤꯜꯂꯤ ꯃꯦꯝꯆꯥ ꯈꯪꯕ꯭ꯔꯦ ꯈꯪꯉꯤ ꯃꯅꯤꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯕꯥꯖꯦ ꯃꯤ ꯈꯔ ꯎꯅꯔꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ ꯂꯥꯛꯑꯅꯤ ꯍꯧꯖꯤꯛꯇꯤ ꯏꯄꯥꯁꯨ ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯁꯤꯅꯤꯗꯅ ꯑꯗꯨꯅ ꯃꯅꯤꯁꯨ ꯂꯥꯛꯈꯤꯁꯅꯨ ꯍꯥꯟꯅ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯔꯁꯤ ꯏꯆꯥꯁꯥ ꯅꯣꯏ ꯂꯩꯇꯕꯁꯤ ꯏꯄꯥ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ ꯃꯅꯤ ꯍꯜꯂꯛꯏ ꯃꯃꯥ ꯃꯄꯥ ꯂꯩꯔꯝꯕꯗꯨꯗ ꯃꯥ ꯏꯉꯪꯉꯛꯏ ꯀꯅꯥꯅ ꯍꯥꯏꯗꯅ ꯈꯪꯂꯤꯖꯥꯠꯅꯣ ꯄꯥꯕꯒ ꯏꯃꯥꯒ ꯂꯥꯛꯏꯕ꯭ꯔꯥ ꯑꯣ ꯅꯪ ꯍꯜꯂꯛꯄ ꯌꯥꯝ ꯐꯔꯦ ꯅꯃꯥꯒ ꯏꯕꯥꯅꯤ ꯅꯣꯏꯕꯨ ꯀꯧꯕ ꯂꯥꯛꯏꯕꯅꯤ ꯆꯠꯁꯤ ꯌꯨꯝꯗ ꯅꯃꯥꯒ ꯏꯕꯥꯅꯤꯗ ꯂꯩꯕꯁꯦ ꯏꯆꯤꯛ ꯆꯤꯛ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ ꯂꯩꯃꯍꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯏꯕꯦꯝꯃ ꯂꯩꯃꯍꯜ ꯏꯆꯦꯟꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯥ ꯂꯩꯔꯗꯤ ꯈꯔ ꯐꯒꯗꯕ ꯑꯗꯣ ꯐꯔꯦ ꯂꯩꯇ꯭ꯔꯕꯅꯤꯅ ꯇꯥꯗꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯕꯨ ꯀꯔꯤ ꯈꯟꯒꯦ ꯇꯥꯗꯥ ꯃꯣꯏ ꯃꯄꯥꯗꯤ ꯂꯪꯐꯩꯗ ꯂꯩꯈꯤꯕꯅꯤ ꯑꯗꯨ ꯇꯥꯗꯅ ꯍꯥꯏꯔꯤꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨꯕꯨ ꯇꯥꯗꯥ ꯅꯆꯜ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯌꯨꯅꯦ ꯀꯔꯤ ꯋꯥꯅꯣ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯖꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯇꯥꯗ ꯍꯣꯏꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯏꯆꯥꯁꯤ ꯃꯇꯝ ꯈꯔ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯆꯥ ꯌꯥꯎꯔꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯌꯥꯎꯔꯤ ꯃꯤꯕꯨ ꯃꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯇꯥꯟꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯅꯦ ꯇꯥꯗꯥ ꯌꯨꯝ ꯄꯥꯟꯕꯁꯤ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯇꯥꯗꯥ ꯃꯥꯁꯨ ꯃꯆꯥ ꯌꯥꯎꯅꯤꯡꯂꯤꯕꯅꯤ ꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯜꯂꯒ ꯃꯆꯥ ꯌꯥꯎꯅꯤꯡꯗꯕ ꯀꯔꯝꯕ ꯅꯨꯄꯤ ꯂꯩꯔꯝꯒꯗꯒꯦꯅꯦ ꯏꯅꯝꯃꯁꯨ ꯋꯥꯈꯜ ꯈꯤꯇꯪ ꯈꯟꯊꯅꯤꯡꯉꯤ ꯏꯆꯥꯅ ꯑꯣꯛꯇꯁꯤꯡꯗ ꯇꯧꯔꯕꯁꯨ ꯅꯈꯨꯠ ꯆꯥꯅꯕ ꯋꯥꯔꯛꯄꯤ ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯤꯕꯨ ꯃꯆꯥ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯅꯕꯨ ꯍꯦꯛꯇ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯅ ꯇꯥꯟꯕꯁꯤꯗꯤ ꯇꯥꯗꯥ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯦꯝꯆꯥ ꯃꯃꯥꯏ ꯉꯥꯡꯁꯪ ꯉꯥꯡꯉꯤ ꯈꯨꯟꯖꯥꯎꯁꯨ ꯈꯨꯝꯐꯝ ꯈꯪꯗꯦ ꯍꯣꯏ ꯆꯨꯝꯃꯤ ꯏꯕꯦꯝꯃꯅ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯤꯡꯗꯣꯟ ꯄꯣꯝꯅꯔꯒꯨꯝꯁꯤ ꯑꯩꯈꯣꯏ ꯄꯦꯟꯊꯣꯛꯅꯔꯁꯤ ꯑꯩꯈꯣꯏꯁꯨ ꯅꯣꯏꯒꯤ ꯅꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯃꯗꯨ ꯏꯕꯦꯝꯃꯅ ꯉꯥꯛꯄꯤꯕ ꯇꯥꯏ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯌꯥꯏꯐꯅꯕ ꯈꯟꯅꯕꯅ ꯆꯨꯝꯒꯅꯤ ꯈꯜꯂꯤ ꯍꯣꯏ ꯇꯥꯗꯥ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯥꯗꯥ ꯅꯆꯜꯅ ꯍꯥꯏꯖꯒꯗꯕꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕꯤꯒꯅꯨ ꯇꯥꯗꯥ ꯃꯅꯤꯅ ꯏꯃꯥ ꯅꯪꯅ ꯆꯠꯂꯣ ꯍꯥꯏꯗꯅ ꯇꯥꯟꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯂꯩꯃꯍꯜꯅ ꯃꯦꯝꯆꯥꯗꯨ ꯏꯀꯥꯏꯔꯦ ꯈꯪꯂꯗꯨꯅ ꯍꯩꯃꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯏꯃꯥꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯀꯣ ꯃꯅꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯂꯩꯔꯝꯕ ꯃꯦꯝꯆꯥ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯟꯗꯅ ꯍꯥꯏꯔꯛꯏ ꯂꯩꯃꯍꯜ ꯏꯅꯝꯃ ꯉꯁꯤꯗꯤ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯅꯣꯏꯒꯤ ꯅꯃꯥꯡꯗ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯑꯩꯅ ꯆꯨꯝꯃꯤ ꯍꯥꯏꯗꯅ ꯈꯜꯂꯨꯕ ꯄꯨꯝꯅꯃꯛ ꯑꯔꯥꯟꯕ ꯑꯣꯏꯔꯝ ꯑꯩꯅ ꯃꯤꯒꯤ ꯃꯤꯋꯥ ꯂꯧꯗꯨꯅ ꯏꯃꯧꯕꯨ ꯂꯥꯟꯅ ꯂꯧꯔꯨꯔꯦ ꯏꯃꯧꯕꯨ ꯑꯩꯅ ꯃꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯑꯣꯠꯂꯨꯕ ꯆꯠꯂꯣ ꯍꯥꯏꯅ ꯀꯌꯥꯔꯛ ꯇꯥꯟꯈꯤꯕ ꯏꯅꯝꯃ ꯉꯁꯤꯗꯤ ꯃꯥꯏꯊꯤꯔꯦꯅꯦꯍꯦ ꯂꯩꯃꯍꯜ ꯅꯨꯄꯤꯕꯨ ꯅꯨꯄꯤꯅ ꯍꯟꯊꯅ ꯈꯜꯂꯨꯕ ꯏꯆꯥꯕꯨ ꯏꯃꯧꯕꯨ ꯑꯩꯅ ꯅꯨꯡꯁꯤꯅ ꯇꯧꯗꯗꯅ ꯇꯥꯊꯤꯅ ꯇꯧꯔꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯀꯌꯥꯗ ꯆꯣꯞꯄꯕꯅꯣ ꯏꯃꯧ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯏꯃꯥ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯪ ꯏꯃꯥꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯇꯧꯍꯩꯗꯤ ꯏꯃꯧꯕꯨ ꯑꯩꯅ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯅꯪꯗꯤ ꯑꯈꯥꯡ ꯀꯟꯕꯤ ꯅꯪꯒꯤ ꯊꯧꯅꯥ ꯏꯃꯥꯅ ꯊꯥꯒꯠꯂꯤ ꯅꯪꯗꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯁꯦꯡꯕꯅꯤ ꯅꯪꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯒꯤ ꯃꯃꯥꯡꯗ ꯏꯃꯥ ꯃꯥꯏꯊꯤꯔꯦ ꯍꯧꯖꯤꯛꯇꯤ ꯆꯠꯁꯤ ꯌꯨꯝꯗ ꯏꯃꯥ ꯑꯃꯨꯛ ꯍꯟꯅ ꯏꯃꯧꯕꯨ ꯑꯣꯠꯂꯔꯣꯏ ꯏꯃꯥꯅ ꯀꯔꯤꯒꯤ ꯂꯥꯟꯒꯅꯤ ꯏꯃꯥ ꯂꯥꯟꯗꯤ ꯅꯃꯧꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯃꯦꯝꯆꯥꯗ ꯈꯨꯔꯨꯝꯃꯤ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯀꯗꯥꯏ ꯏꯁꯨꯗꯣ ꯏꯃꯥ ꯄꯥꯝꯒꯦ ꯑꯁꯨꯝꯅ ꯃꯦꯝꯆꯥꯅ ꯃꯁꯨ ꯄꯥꯝꯗꯨꯅ ꯃꯈꯣꯏ ꯑꯃꯨꯛ ꯌꯨꯝꯗꯨꯗ ꯍꯟꯖꯤꯟꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ